ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯆꯥ ꯌꯥꯝꯅ ꯄꯣꯛꯄꯤ ꯃꯃꯥ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯥꯟꯇꯤꯔꯥꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗꯅꯤ ꯊꯔꯣ ꯀꯧꯕ ꯑꯃꯗꯤ ꯊꯧꯕ ꯀꯧꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥ ꯅꯤꯄꯥꯜ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯗꯤ ꯑꯣꯏꯔꯝꯗꯦ, ꯑꯗꯨꯕꯨ ꯁꯨꯕ ꯅꯣꯝꯕꯗꯤ ꯌꯥꯝꯅ ꯀꯜꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯊꯔꯣ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯂꯒ ꯂꯩ꯫ ꯇꯟꯖꯥ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯥ ꯊꯧꯕꯁꯨ ꯊꯕꯛ ꯍꯜꯂꯛꯇꯨꯅ "ꯀꯩꯗꯧꯔꯦ? ꯇꯨꯃꯤꯟꯅ ꯐꯝꯃꯒ ꯂꯩꯔꯤꯗꯨꯅ?" "ꯋꯥꯈꯜ ꯑꯃ ꯁꯨꯝ ꯈꯜꯂꯝꯕꯅꯤ." "ꯑꯦ, ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯝꯃꯤꯕ?" "ꯏꯆꯥꯁꯤꯡꯁꯦ ꯌꯥꯝꯃꯟꯈ꯭ꯔꯦ ꯍꯥꯏꯗꯅ." "ꯌꯥꯝꯅꯤꯡ ꯌꯥꯝꯁꯅꯨ ꯀꯩꯅꯣ? ꯇꯥꯃꯣꯅꯗꯤ ꯌꯥꯝꯅ ꯂꯥꯏꯅ ꯍꯥꯏꯕ, ꯍꯧꯖꯤꯛꯁꯨ ꯑꯃ ꯄꯣꯛꯇꯧꯔꯦꯗꯅ." ꯊꯔꯣꯁꯤ ꯊꯥ ꯂꯦꯞꯂꯤꯕꯅꯤ ꯊꯧꯕꯅ꯫ "ꯑꯉꯥꯡꯁꯤꯡꯗꯤ ꯈꯔ ꯑꯃꯅ ꯁꯥꯟꯅꯔꯝꯒꯅꯤ, ꯈꯔ ꯑꯃꯅ ꯏꯃꯨꯡꯗ ꯂꯩꯔꯝꯒꯅꯤ." "ꯑꯩꯈꯣꯏ ꯆꯥꯛꯄꯨ ꯂꯣꯏꯔꯕꯣ?" "ꯅꯆꯥꯅꯨꯄꯤ ꯑꯍꯜꯅ ꯊꯣꯡꯈ꯭ꯔꯕꯅꯤ." "ꯏꯆꯥꯅꯨꯄꯤ ꯑꯍꯜꯒ ꯑꯅꯤꯁꯨꯕꯤꯒꯁꯤꯗꯤ ꯆꯥꯎꯔꯕꯅꯤꯅ ꯐꯖꯅ ꯀꯥꯟꯅꯔꯦꯍꯦ." ꯆꯥꯛ ꯌꯥꯝ ꯊꯣꯡꯕꯗ ꯃꯣꯏꯁꯨꯅꯦ ꯋꯥꯔꯝꯃꯅꯤ." "ꯍꯦꯔꯥ, ꯃꯗꯨꯅ ꯋꯥꯗꯅ ꯀꯌꯥꯝ ꯋꯥꯗꯣꯏꯅꯣ? ꯅꯆꯥꯁꯤꯡꯁꯤꯁꯨꯅꯦ ꯅꯪ ꯂꯧꯕꯒꯤꯔ ꯈꯪꯗꯦ, ꯃꯊꯤꯕꯣꯡ ꯁꯣꯊꯣꯛꯅ ꯂꯥꯎꯈ꯭ꯔꯦ." "ꯆꯥꯖꯁꯅꯨ ꯀꯩꯅꯣ, ꯊꯨꯅ ꯆꯥꯎꯅꯅꯕ." "ꯊꯥꯛꯄ ꯉꯝꯂꯣꯏ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯤꯌꯦ." "ꯀꯩꯗꯧꯕꯩ ꯉꯝꯃꯣꯏꯗꯣꯏꯅꯣ? ꯑꯩ ꯃꯄꯥꯅꯤ." "ꯏꯆꯥ ꯃꯌꯥꯝ ꯑꯃ ꯄꯣꯛꯀꯗꯕꯒꯤ ꯁꯔꯨꯛ ꯑꯃꯅꯤꯈꯛ ꯄꯣꯛꯂꯒ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕꯗꯨꯅ ꯐꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯃꯌꯥꯝ ꯑꯃ ꯄꯣꯛꯁꯤꯜꯂꯦ, ꯃꯈꯣꯏ ꯃꯌꯥꯝꯁꯤ ꯁꯦꯝꯅꯅꯕ ꯍꯣꯠꯅꯕꯗ ꯅꯨꯡꯉꯥꯏꯕ ꯉꯝꯗ꯭ꯔꯦꯗ ꯑꯩ." "ꯍꯩ, ꯍꯧꯖꯤꯛ ꯋꯥꯔꯕꯁꯨ ꯍꯌꯦꯡꯋꯥꯏ ꯏꯆꯥꯁꯤꯡꯅ ꯆꯥꯎꯔꯒ ꯅꯨꯡꯉꯥꯏꯗꯣꯏꯅꯤꯅꯦ." "ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯕ." "ꯑꯃꯅꯤꯈꯛ ꯄꯣꯛꯄꯗꯨꯗꯤ ꯀꯩꯗꯧꯅꯤ? ꯁꯣꯏꯗꯅ ꯁꯤꯗꯣꯛꯈꯤꯕ ꯌꯥꯎ, ꯑꯗꯒꯤ ꯅꯨꯄꯤ ꯊꯤꯔꯒ ꯃꯃꯥ ꯃꯄꯥ ꯑꯣꯠꯄ ꯌꯥꯎ, ꯃꯊꯣꯡ ꯃꯔꯝꯇ ꯈꯪꯕ ꯅꯠꯇꯦꯅꯦ." "ꯍꯌꯦꯡꯅꯦ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡꯁꯨ ꯑꯗꯨꯝꯅ ꯐꯠꯂꯛꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯁꯨꯛ ꯌꯥꯝꯃꯤꯁꯤꯗꯤ, ꯈꯔ ꯑꯃ ꯐꯠꯇ꯭ꯔꯁꯨ ꯈꯔ ꯑꯃꯗꯤ ꯐꯅꯤꯗ. ꯑꯗꯨꯅꯅꯦ ꯑꯉꯥꯡ ꯌꯥꯝꯅ ꯄꯣꯛꯄꯁꯦ ꯌꯥꯝꯅ ꯀꯥꯟꯅꯈ꯭ꯔꯕꯖꯥꯠꯅꯤ. ꯑꯗꯨꯅ ꯄꯣꯛꯄ ꯌꯥꯔꯤꯉꯩꯗ ꯄꯣꯛꯄꯣꯛꯇ ꯄꯣꯛꯀꯗꯕꯅꯤ." "ꯍꯣꯏꯅꯦ, ꯃꯈꯣꯏ ꯇꯥꯃꯣꯅꯗꯤ ꯄꯣꯛꯇ꯭ꯔꯕꯅꯤꯅ." "ꯑꯩꯅꯒ ꯑꯉꯥꯡ ꯄꯣꯛꯄ ꯌꯥꯔꯗꯤꯅꯦ ꯑꯉꯥꯡ 30ꯃꯨꯛꯇꯤ ꯁꯨꯔꯝꯃꯗꯕꯅꯤ." "ꯏꯁ, ꯏꯃꯥ ꯍꯦꯛꯄꯦꯝꯃ, ꯑꯁꯦꯡꯕꯒꯤꯅꯤꯅꯦ?" "ꯑꯗꯨꯗꯤ ꯃꯈꯣꯏ ꯇꯥꯃꯣꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗꯤ ꯃꯈꯣꯏ ꯕꯕꯥꯒꯤ ꯏꯆꯥꯇꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯃ ꯁꯦꯝꯒꯠꯀꯦ ꯈꯟꯕꯒꯤ ꯋꯥꯅꯤꯅꯦ?" "ꯃꯥꯅꯦ, ꯃꯗꯨꯃꯛꯅꯦ ꯑꯩꯅ ꯄꯥꯝꯕꯁꯨ." "ꯑꯗꯨꯒ ꯃꯈꯣꯏ ꯇꯥꯃꯣꯅ ꯅꯤꯡꯊꯧꯗꯧꯅ ꯍꯤꯡꯕꯗꯣ." "ꯅꯤꯡꯊꯧꯗꯧꯅꯕꯨꯗꯤ ꯍꯤꯡꯅꯤꯡꯗꯦꯗ, ꯃꯊꯥ ꯁꯥꯅꯅꯕꯅꯤ." "ꯁꯛꯇꯥꯁꯤꯒ." "ꯀꯔꯤꯒꯤꯅꯣ ꯈꯪꯗꯦꯅꯦ, ꯑꯩꯗꯤꯅꯦ ꯏꯆꯥ ꯌꯥꯝꯕꯁꯦ ꯑꯣꯟꯊꯣꯛꯅ ꯄꯥꯝꯖꯈ꯭ꯔꯦ." "ꯃꯈꯣꯏ ꯇꯥꯃꯣꯒꯤꯗꯨꯗꯤ ꯅꯨꯄꯤ 2, 3 ꯂꯣꯟꯗꯕ ꯌꯥꯔꯔꯣꯏ." "ꯍꯦꯔꯥ ꯊꯔꯣ, ꯅꯨꯄꯤ ꯂꯣꯟꯗꯧꯕ ꯅꯨꯄꯥꯗꯨꯗꯤ ꯑꯩꯗꯤ ꯅꯠꯇꯦꯗ." "ꯏꯁ, ꯊꯃꯣꯏ ꯌꯥꯝ ꯁꯦꯡꯕꯗꯣ." "ꯍꯣꯏꯅꯦ, ꯃꯗꯨꯃꯛꯅꯤꯅꯦ." "ꯅꯠꯇꯦ, ꯑꯗꯣ ꯍꯟꯗꯛ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯏꯆꯥꯁꯦ ꯃꯃꯤꯡ ꯀꯔꯤ ꯊꯣꯟꯁꯦ ꯍꯥꯏꯅꯣ?" "ꯅꯨꯄꯤ ꯄꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ, ꯅꯨꯄꯥ ꯄꯣꯛꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ. ꯑꯗꯣ ꯅꯨꯄꯤꯒꯤꯁꯨ ꯑꯃ ꯈꯜꯂꯣ, ꯅꯨꯄꯥꯒꯤꯁꯨ ꯑꯃ ꯈꯜꯂꯣ." "ꯅꯠꯇꯦ ꯊꯔꯣ, ꯅꯪꯒꯤꯁꯦ ꯑꯉꯥꯡꯁꯨ ꯃꯌꯥꯝ ꯌꯥꯝꯂꯕ, ꯍꯅꯨꯔꯕ ꯀꯥꯟꯁꯤꯗ ꯏꯔꯥꯡ ꯇꯧꯔꯤꯕ ꯀꯥꯏꯗꯨꯔꯣ?" "ꯇꯥꯅꯤꯡꯗꯦꯗ." "ꯈꯪꯗꯦꯅꯦ, ꯀꯔꯤꯕꯨ ꯊꯣꯟꯗꯣꯏꯅꯣꯅꯦ?" "ꯍꯣ ꯑꯗꯨꯅꯦ, ꯑꯉꯥꯡ ꯌꯥꯝꯃꯟꯗꯅ ꯃꯤꯡꯒ ꯑꯝꯇ ꯊꯣꯟꯅꯤꯡꯉꯥꯏ ꯂꯩꯁꯜꯂꯛꯇ꯭ꯔꯦ." "ꯍꯦꯔꯥ, ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ?" ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯑꯗꯨ ꯊꯣꯔꯛꯇꯨꯅ "ꯏꯃꯥ, ꯕꯥꯕꯥ, ꯆꯥꯛ ꯂꯣꯏꯔꯦ." "ꯆꯥꯛ ꯂꯣꯏꯔꯦꯕ? ꯏꯆꯥꯅ ꯊꯣꯡꯉꯤꯕ?" "ꯍꯣꯏ ꯕꯥꯕꯥ, ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯏꯗ." "ꯕꯦꯝꯃ, ꯆꯠꯂꯣ, ꯑꯉꯥꯡꯁꯤꯡꯗꯣ ꯍꯥꯟꯅ ꯂꯣꯏꯅ ꯄꯤꯖꯈꯣ, ꯑꯗꯨꯒꯅꯦ ꯑꯩꯈꯣꯏ ꯇꯞꯅ ꯁꯥꯔꯁꯤ." "ꯍꯣꯏ ꯏꯃꯥ." "ꯑꯩꯗꯤ ꯆꯥꯛꯄꯨ ꯂꯥꯝꯃꯕꯅꯤꯅꯦꯍꯦ." "ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯉꯥꯡꯁꯤꯡꯗꯨꯒ ꯄꯨꯟꯅ ꯆꯥꯕꯤꯔꯨꯔꯣꯗꯅ." "ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯈꯪꯗꯦꯅꯦ. ꯏꯁꯥꯁꯦ ꯉꯥꯏꯍꯥꯛꯇꯕꯨ ꯄꯣꯊꯥꯕ ꯐꯪꯗꯦ ꯑꯉꯥꯡ ꯃꯌꯥꯝꯁꯤꯒꯤ ꯁꯤꯟ ꯂꯥꯡꯕꯗ." "ꯊꯔꯣ, ꯅꯪꯁꯨ ꯈꯔꯗꯤ ꯈꯥꯡꯉꯨꯗꯅ. ꯇꯥꯃꯣꯗꯤ ꯊꯕꯛ ꯆꯠꯄꯅꯤꯅ ꯈꯪꯉꯝꯃꯣꯏ ꯃꯁꯤꯒꯤ ꯑꯋꯥꯕꯁꯦ." "ꯈꯪꯉꯤꯗ ꯑꯩꯁꯨ." ꯇꯟꯖꯥ ꯑꯗꯨꯗ ꯃꯆꯥ ꯑꯃ ꯆꯪꯂꯛꯇꯨꯅ "ꯕꯥꯕꯥ, ꯂꯨꯄꯥ ꯑꯃꯇ ꯄꯤꯕꯤꯌꯣ." "ꯀꯔꯤꯒꯤꯅꯣꯅꯦ, ꯀꯩ ꯆꯥꯒꯦ ꯍꯥꯏꯅꯣ?" "ꯑꯆꯥꯄꯣꯠ ꯆꯥꯒꯦ." "ꯁꯦ." ꯃꯆꯥ ꯑꯃꯃꯨꯛ ꯆꯪꯂꯛꯂꯝꯃꯤ. "ꯏꯃꯥ, ꯂꯨꯄꯥ ꯑꯃꯇ ꯄꯤꯌꯣ." "ꯅꯪ ꯄꯥꯕꯗ ꯍꯥꯏꯌꯨ." "ꯁꯦ, ꯅꯪꯒꯤꯁꯨ ꯑꯆꯥꯄꯣꯠ ꯆꯥꯅꯅꯕ ꯑꯣꯏꯔꯝꯒꯅꯤꯅꯦ." "ꯃꯥꯅꯦ ꯄꯥꯕ." ꯑꯉꯥꯡ ꯑꯃꯃꯨꯛ ꯆꯪꯂꯛꯇꯨꯅ
ꯕꯥꯕꯥ ꯂꯨꯄꯥ ꯑꯃꯇ ꯄꯤꯌꯨ ꯀꯔꯤꯒꯤꯅꯣ ꯑꯆꯥꯄꯣꯠ ꯆꯥꯒꯦ ꯆꯥꯛ ꯂꯣꯏꯔꯕꯅꯤꯀꯣ ꯆꯥꯛ ꯑꯣꯏꯅ ꯆꯥꯔꯨꯔꯣ ꯇꯜꯂꯤ ꯀꯩꯁꯨ ꯋꯥꯗꯣ ꯍꯥꯏꯔꯒ ꯑꯉꯥꯡꯗꯨ ꯀꯞꯂꯛꯂꯝꯃꯤ ꯊꯥꯔꯣꯅ ꯀꯣꯛꯄꯤꯈ꯭ꯔꯣꯕ ꯊꯥꯅꯤꯡꯗꯦ ꯀꯞꯄꯗꯣ ꯑꯩ ꯍꯣ ꯁꯦ ꯀꯞꯄꯇꯣ ꯑꯉꯥꯡ ꯑꯗꯨ ꯄꯩꯁꯥ ꯂꯧꯔꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯊꯧꯕꯅ ꯌꯥꯎꯁꯪꯒꯤ ꯁꯦꯟ ꯈꯥꯏꯕ ꯂꯥꯛꯄꯁꯤ ꯃꯉꯥꯏꯔꯦꯅꯦ ꯇꯧꯔꯤꯁꯦ ꯅꯆꯥ ꯃꯌꯥꯝ ꯄꯣꯛꯅꯤꯡꯉꯗꯤꯅꯦ ꯑꯗꯨꯅꯤ ꯑꯗꯨꯕꯨꯗꯤ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯑꯃꯨꯛ ꯃꯈꯣꯏꯗꯒꯤ ꯈꯥꯏꯗꯣꯏꯅꯤ ꯑꯁꯥꯒꯗꯤ ꯌꯥꯝ ꯆꯥꯎꯔꯤꯕ ꯖꯥꯠꯅꯤꯅꯦ ꯌꯥꯝꯅ ꯆꯥꯎꯔꯨꯕꯒꯤ ꯋꯥꯕꯨꯗꯤ ꯅꯠꯇꯦꯗ ꯑꯗꯣ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ 이반이 와 아무디 khana ꯍꯧꯁꯤ ꯀꯔꯤ ꯋꯥꯅꯣꯅꯦ ꯈꯟꯅꯗꯣꯏꯕꯣ 이자ꯁꯤꯡꯁꯦ ꯃꯤꯉꯣꯟꯗ ꯈꯔ ꯌꯣꯛꯍꯟꯈꯤꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯔꯁꯤ ꯍꯦꯔꯥ ꯊꯥꯔꯣ ꯃꯗꯨꯕꯨ ꯋꯥꯅꯦꯅ ꯍꯣ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯇꯥꯅꯤꯡꯗꯕ ꯌꯥꯔꯣꯏꯌꯦ ꯅꯠꯇꯦ ꯊꯥꯔꯣ ꯑꯩꯅ ꯄꯣꯛꯂꯤꯕ 이자ꯁꯤꯕꯨ ꯃꯤꯉꯣꯟꯗ ꯌꯣꯛꯍꯟꯅꯕ꯭ꯔꯣ ꯃꯤꯉꯣꯟꯗ ꯌꯣꯛꯍꯟꯗꯧꯕ ꯑꯣꯏꯔꯕꯗꯤ ꯄꯣꯛꯂꯝꯃꯔꯣꯏ ꯄꯣꯛꯀꯗꯕ ꯑꯃ ꯑꯅꯤꯈꯛ ꯄꯣꯛꯑꯒ ꯇꯣꯛꯑꯅꯤ ꯍꯣ ꯑꯗꯨꯕꯣꯕ ꯑꯩꯈꯣꯏꯅꯅꯦ ꯄꯣꯛꯅꯤꯡꯂꯤꯅꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯃ ꯄꯣꯛꯁꯤꯜꯂꯦ ꯍꯌꯦꯡ 이자ꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯃꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯀꯔꯤꯒꯤ ꯃꯅꯤꯡ ꯊꯨꯡꯍꯜꯂꯣꯏꯗꯣꯏꯅꯣ ꯑꯩ ꯃꯄꯥꯅꯤ ꯑꯩꯅ ꯉꯝꯅꯅꯕ ꯍꯣꯠꯅꯒꯅꯤ ꯃꯆꯥ ꯑꯃ ꯑꯅꯤꯈꯛ ꯄꯣꯛꯄꯁꯨ ꯃꯆꯥꯁꯤꯡ ꯑꯗꯣ ꯃꯅꯤꯡ ꯊꯨꯡꯍꯟꯗꯕ ꯂꯩ ꯍꯣ ꯑꯗꯨꯅꯦ ꯑꯃ ꯑꯅꯤꯈꯛ ꯄꯣꯛꯄꯗꯨꯐꯥꯎꯇ ꯃꯅꯤꯡ ꯊꯨꯡꯍꯟꯗꯦ ꯃꯌꯥꯝ ꯄꯣꯛꯄ ꯑꯩꯈꯣꯏꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯃꯈꯣꯏꯅꯅꯦ ꯅꯨꯄꯥ ꯊꯣꯛꯇꯕ ꯒꯥꯏꯗꯨꯅꯤ ꯑꯩꯗꯤ ꯅꯨꯄꯥ ꯊꯣꯛꯏ ꯑꯁ ꯉꯥꯡꯅꯕꯒ ꯉꯝꯖꯄꯣꯠ ꯅꯠꯇꯦꯗ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯝꯕ ꯃꯃꯥꯅꯣ ꯀꯩꯗꯧꯔꯕ ꯑꯩꯅ ꯑꯄꯣꯛꯄ ꯅꯆꯥ ꯑꯁꯤꯕꯨ ꯃꯤꯉꯣꯟꯗ ꯌꯣꯛꯍꯟꯈ꯭ꯔꯁꯤ ꯍꯥꯏꯔꯤꯗꯨꯕꯨ ꯅꯠꯇꯦ ꯅꯆꯥꯁꯤꯡꯁꯦ ꯅꯨꯡꯁꯤꯕꯒ ꯑꯝꯇ ꯈꯪꯗ꯭ꯔꯕ꯭ꯔꯥꯕ ꯍꯣꯏ ꯈꯪꯗ꯭ꯔꯦ ꯌꯥꯝꯃꯟꯗꯅ ꯀꯔꯝꯕ ꯅꯨꯡꯁꯤꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯃꯁꯤꯗꯤ ꯅꯠꯇꯦ ꯑꯩꯁꯤꯕꯨ ꯃꯈꯣꯏ ꯇꯥꯃꯣꯅ ꯌꯦꯟ ꯉꯥꯅꯨ ꯑꯣꯏꯅ ꯎꯕ꯭ꯔꯥꯕ ꯃꯆꯥ ꯃꯌꯥꯝ ꯄꯣꯛꯄꯗꯣ ꯇꯥꯅꯤꯡꯗꯦꯀꯣ ꯊꯥꯔꯣ ꯍꯟꯗꯛ ꯄꯣꯛꯇꯣꯏꯁꯤꯅ ꯂꯣꯏꯁꯤꯜꯂꯅꯤꯀꯣ ꯍꯣꯏ ꯃꯗꯨꯅ ꯂꯣꯏꯁꯤꯜꯂꯁꯤ ꯑꯩꯅꯦ ꯑꯉꯥꯡꯁꯤꯡꯁꯦ ꯁꯦꯟꯅꯕ ꯉꯝꯂꯛꯇ꯭ꯔꯕꯗꯤꯅꯦ ꯏꯄꯥꯝꯗ ꯍꯦꯛꯇ ꯆꯠꯂꯒ ꯂꯩꯊꯣꯛꯎꯗꯣꯏꯅꯤ ꯑꯗꯨꯗꯤ ꯑꯩꯅ ꯑꯉꯥꯡꯁꯦ ꯁꯦꯟꯅꯍꯧꯗꯣꯏꯕ ꯁꯦꯟꯅꯍꯧ ꯇꯥꯔꯦꯗꯅ ꯅꯪꯗꯤ ꯃꯄꯥꯅꯤꯅ ꯍꯣꯏꯗ ꯌꯦꯟ ꯉꯥꯅꯨ ꯂꯣꯏꯕꯗꯧꯅ ꯂꯣꯏꯔꯒ ꯂꯣꯏ ꯌꯦꯟ ꯉꯥꯅꯨꯗꯧꯅꯅꯦ ꯆꯥꯊꯣꯛꯄ ꯌꯥꯕꯁꯨ ꯅꯠꯇꯦ ꯍꯦꯔꯥ ꯅꯪꯁꯨ ꯅꯆꯥꯁꯤꯡꯁꯦ ꯆꯥꯊꯣꯛꯑꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯗꯨꯅꯕꯨ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯁꯨ ꯖꯥꯠ ꯌꯥꯝ ꯉꯥꯡꯉꯤꯗ ꯊꯥꯔꯣꯅ ꯍꯣ ꯑꯩꯗꯤꯅꯦ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯊꯣꯛꯄꯗꯕꯨ ꯐꯥꯎꯕ ꯏꯀꯥꯏꯔꯦ ꯅꯪꯗꯤ ꯀꯩꯗꯧꯕꯒꯤ ꯏꯀꯥꯏꯔꯤꯕ ꯏꯆꯥ ꯑꯁꯨꯛ ꯌꯥꯝꯅ ꯄꯣꯛꯂꯒ ꯀꯩꯗꯧꯕꯒꯤ ꯏꯀꯥꯏꯔꯣꯏꯗꯣꯏꯅꯣ ꯍꯦꯔꯥ ꯊꯥꯔꯣ ꯏꯆꯥ ꯄꯣꯛꯄꯗ ꯏꯀꯥꯏꯐꯝ ꯊꯣꯛꯇꯦꯗ ꯍꯨꯔꯥꯟꯕ ꯊꯕꯛ ꯇꯧꯔꯨꯕꯁꯨ ꯅꯠꯇꯦ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯙꯥꯔ ꯃꯨꯠꯇꯅꯕꯅꯤ ꯏꯀꯥꯏꯔꯣꯏ ꯃꯈꯣꯏ ꯇꯥꯃꯣꯗꯤ ꯌꯦꯟꯒꯤ ꯙꯥꯔꯅꯤꯅ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯁꯨ ꯑꯩꯗꯤ ꯀꯩꯁꯨ ꯈꯟꯕꯤꯗꯦ ꯈꯜꯂꯣꯏ ꯏꯀꯥꯏ ꯈꯪꯗꯕꯅꯤꯅ ꯑꯗꯣ ꯉꯥꯏꯈꯣ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯀꯩꯅꯣ ꯍꯪꯉꯣ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯕꯨ ꯄꯨꯟꯅ ꯀꯌꯥꯅꯣ ꯃꯁꯤꯡꯕꯨ ꯀꯥꯎꯔꯤꯅꯦ ꯑꯩꯗꯤ ꯅꯆꯥ ꯌꯥꯝꯕꯗꯤ ꯄꯥꯝꯃꯒ ꯃꯁꯤꯡ ꯐꯥꯎꯕ ꯈꯪꯗꯕ ꯀꯥꯎꯔꯤꯅꯦꯃꯤ ꯅꯪꯕꯣ ꯍꯟꯗꯛ ꯄꯣꯛꯇꯣꯏꯁꯤꯒ 9 ꯁꯨꯗꯣꯏꯕ ꯑꯣ 9 ꯁꯨꯗꯣꯏꯕ ꯑꯗꯨꯗꯤ ꯌꯥꯝ ꯌꯥꯝꯕꯕꯨꯗꯤ ꯑꯣꯏꯗ꯭ꯔꯤꯗ ꯊꯥꯔꯣ ꯃꯄꯨꯔꯣꯏꯕꯗ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯗꯨꯅ ꯃꯈꯣꯏ ꯇꯥꯃꯣ ꯊꯕꯛ ꯆꯠꯄꯤꯗꯣꯏ ꯅꯠꯇ꯭ꯔꯣ ꯆꯠꯈ꯭ꯔꯣ ꯌꯥꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯊꯥꯔꯣꯗꯣ ꯀꯩꯊꯦꯜꯗ ꯊꯣꯔꯛꯂꯝꯃꯤ ꯀꯩꯊꯦꯜ ꯐꯝꯕꯤ ꯇꯣꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯆꯦ ꯍꯪꯒꯥꯝ ꯈꯤꯇ ꯌꯦꯡꯒꯦ ꯌꯦꯡꯉꯣ ꯁꯤꯗꯒꯤꯁꯤꯅ ꯈꯔ ꯐꯒꯗꯕ ꯃꯥꯜꯂꯦ ꯉꯥ ꯌꯥꯎꯔꯤꯕꯁꯤꯁꯨ ꯂꯩꯈꯣꯗꯅ ꯊꯥꯔꯣ ꯉꯥꯗꯤ ꯂꯩꯔꯔꯣꯏꯒꯤ ꯏꯆꯦ ꯀꯔꯤꯒꯤꯅꯣ ꯅꯣꯡꯃꯇ ꯅꯪꯅ ꯊꯣꯛꯂꯛꯄꯁꯦ ꯉꯥ ꯂꯩꯗ꯭ꯔꯕꯅꯤ ꯅꯠꯇꯦ ꯉꯥꯒ ꯁꯨꯛꯆꯥ ꯆꯥꯗ꯭ꯔꯕ꯭ꯔꯥꯕ ꯅꯪꯕꯣ ꯆꯥꯏꯗ ꯏꯆꯦ ꯑꯗꯨꯗꯤ ꯑꯃ ꯂꯩꯈꯨꯑꯣ ꯏꯆꯦ ꯈꯔ ꯇꯥꯕꯤꯒꯦ ꯏꯆꯦ ꯃꯤ ꯌꯥꯝꯕꯅꯤꯅ ꯍꯪꯒꯥꯝꯁꯤꯅ ꯍꯦꯛꯇ ꯐꯔꯛꯄ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯉꯥ ꯆꯥꯕ ꯌꯥꯏꯅ ꯏꯆꯦ ꯉꯥꯁꯤꯅ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯀꯣꯟꯅꯒꯗꯕ ꯅꯠꯇꯦꯗ ꯑꯗꯨ ꯑꯣꯏꯔꯒꯅ ꯈꯔ ꯌꯥꯝꯅ ꯍꯦꯛ ꯂꯧꯔꯣꯗꯅ ꯄꯩꯁꯥꯒ ꯂꯩꯇꯦꯗ ꯏꯆꯦ ꯊꯥꯔꯣ ꯅꯪꯁꯤꯃ ꯂꯤꯛꯈ꯭ꯔ ꯄꯣꯠꯅꯤ ꯂꯤꯛꯄꯒꯤ ꯋꯥꯗꯤ ꯅꯠꯇꯦ ꯏꯆꯦ ꯑꯩꯒꯤ ꯏꯆꯥ ꯃꯌꯥꯝꯁꯦ ꯏꯆꯦꯁꯨ ꯈꯪꯂꯤꯕꯗꯨꯅꯤ ꯃꯄꯥꯒ ꯑꯩꯒꯅ ꯃꯈꯣꯏ ꯊꯥꯛꯅꯅꯕ ꯍꯣꯠꯅꯕꯗ ꯋꯥꯈ꯭ꯔꯕ ꯑꯗꯨꯅ ꯑꯍꯥꯎꯕ ꯑꯃꯠꯇ ꯆꯥꯕ ꯐꯪꯗꯦ ꯑꯍꯥꯎꯕ ꯁꯨꯝ ꯆꯥꯊꯣꯛꯂꯕꯗꯤ ꯄꯩꯁꯥ ꯂꯩꯔꯛꯂꯣꯏ ꯑꯗꯨꯅ ꯑꯔꯩꯕ ꯈꯔꯁꯤꯅ ꯍꯥꯎꯕ ꯍꯥꯎꯇꯕ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯕꯅ ꯐꯩ ꯍꯣꯏꯅꯦ
ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨꯗꯤ ꯌꯥꯝ ꯆꯨꯝꯃꯤ. ꯑꯁ ꯏꯆꯦ, ꯏꯁꯥꯁꯦ ꯋꯥꯕꯅ ꯂꯣꯏꯔꯦ. ꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛꯇ ꯐꯝꯒꯦ. ꯐꯝꯃꯨ ꯐꯝꯃꯨ. ꯅꯁꯥꯗꯨꯁꯨ ꯂꯨꯝꯕꯅ ꯂꯣꯏꯔꯝꯃꯅꯤ. ꯂꯨꯝꯕ ꯍꯥꯏꯕꯕꯨꯅꯦ ꯈꯨꯂꯨꯝ ꯑꯃꯅꯤꯗ ꯏꯆꯦ. ꯄꯨꯕ ꯊꯥꯡꯕ ꯉꯝꯕ ꯅꯠꯇ꯭ꯔꯦ. ꯅꯪꯗꯤ ꯑꯣꯟꯊꯣꯛꯅꯕꯨ ꯀꯜꯂꯤ. ꯑꯆꯝꯕ ꯃꯅꯥ ꯃꯁꯤꯡ ꯆꯥꯕꯒꯤꯅꯤ ꯏꯆꯦ. ꯑꯉꯥꯡꯁꯦ ꯍꯟꯗꯛ ꯄꯣꯛꯇꯣꯏꯁꯤꯅ ꯂꯣꯏꯁꯤꯜꯂꯨꯀꯣ. ꯂꯣꯏꯁꯤꯜꯂꯗꯕꯅꯤ ꯏꯆꯦ. ꯅꯪꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯅꯤ ꯍꯥꯏꯔꯒ ꯁꯨꯡꯂꯣꯏ ꯍꯦꯛ ꯂꯣꯏꯁꯤꯟꯗꯦ. ꯆꯤꯟꯗ ꯈꯛꯇꯅꯤ ꯅꯪꯅ ꯂꯣꯏꯁꯤꯜꯂꯤꯕ. ꯏꯆꯦ, ꯍꯟꯗꯛꯇꯤꯅꯦ ꯑꯁꯦꯡꯕꯒꯤ ꯂꯣꯏꯁꯤꯜꯂꯅꯤ. ꯈꯅꯥꯒꯤ ꯄꯨ ꯊꯥꯡꯕꯒ ꯉꯝꯕ ꯅꯠꯇ꯭ꯔꯦꯗ. ꯍꯥꯏꯒꯨꯝꯕꯗꯅ ꯊꯔꯣ ꯏꯕꯦꯝꯃ, ꯅꯆꯥꯗꯣ ꯌꯥꯝꯅ ꯂꯥꯛꯃꯟꯈ꯭ꯔꯦ. ꯌꯥꯝꯕꯅꯤ ꯏꯆꯦ. ꯑꯗꯨꯅꯦꯃꯤ. ꯍꯌꯦꯡꯋꯥꯏ ꯃꯈꯣꯏ ꯆꯥꯎꯔꯒ ꯋꯥꯕ ꯐꯗꯣꯏꯅꯤ ꯏꯆꯦ. ꯊꯔꯣ ꯏꯕꯦꯝꯃ, ꯅꯆꯥ ꯃꯌꯥꯝꯗꯣ ꯆꯥꯎꯔꯛꯄ ꯉꯥꯏꯕꯗ ꯅꯪꯗꯤ ꯁꯤꯕꯅ ꯍꯥꯜꯂꯅꯤ. ꯑꯁ ꯏꯆꯦꯁꯤꯃ 3-4ꯒꯗꯤ ꯆꯥꯎꯕ ꯅꯪꯒꯗ꯭ꯔꯥ? ꯈꯔꯕꯨ ꯅꯪꯂꯕꯗꯤ ꯌꯥꯔꯦꯗ ꯏꯆꯦ. ꯄꯦꯟꯊꯣꯛꯂꯒꯦꯕ. ꯍꯣꯏ ꯏꯆꯦ, ꯄꯦꯟꯊꯣꯛꯑꯒꯦ. ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯈꯔ ꯄꯦꯟꯊꯣꯛꯇ꯭ꯔꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯅꯤꯌꯦ. ꯑꯗꯨꯅꯤ ꯏꯆꯦ. ꯑꯗꯣ ꯊꯔꯣ, ꯅꯆꯥꯁꯤꯡꯁꯦ ꯌꯥꯝꯃꯜꯂꯦ. ꯃꯆꯥ ꯌꯥꯎꯖꯗꯕꯁꯤꯡꯗ ꯈꯔ ꯌꯣꯛꯍꯟꯈ꯭ꯔꯣꯗꯅ. ꯑꯩꯅꯁꯨ ꯃꯄꯥꯗ ꯑꯗꯨꯝꯅ ꯍꯥꯏꯕꯅꯤ. ꯊꯧꯕꯗꯤ ꯀꯔꯤ ꯍꯥꯏꯔꯤꯕ? ꯌꯥꯔꯣꯏ, ꯃꯄꯥꯅꯤ ꯉꯝꯅꯅꯕ ꯌꯣꯛꯀꯅꯤ ꯍꯥꯏ. ꯐꯩ ꯐꯩ, ꯃꯥꯅꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯗꯤ. ꯑꯗꯣ ꯏꯆꯦ ꯇꯣꯝꯕꯤ, ꯃꯤꯅꯁꯨ ꯀꯩꯁꯨ ꯌꯣꯛꯄꯤꯌꯨ ꯌꯥꯔꯣꯏꯗ. ꯀꯩꯗꯧꯕꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ? ꯃꯁꯛ ꯈꯨꯊꯤꯁꯤꯡꯁꯤꯒ ꯀꯅꯥꯅꯕꯨ ꯌꯣꯛꯅꯤꯡꯗꯣꯏꯅꯣꯗ? ꯍꯩꯃ, ꯅꯪꯅ ꯍꯦꯛ ꯍꯥꯏꯔꯛꯄꯁꯤꯃ ꯊꯔꯣ. ꯑꯁꯦꯡꯕꯅꯤ ꯏꯆꯦ. ꯃꯤꯗꯤꯅꯦ ꯃꯆꯥ ꯊꯤꯔꯁꯨ ꯐꯖꯩ ꯍꯥꯏꯅ ꯊꯥꯒꯠꯅꯩ ꯍꯥꯏ. ꯂꯝ ꯌꯧꯈꯩ ꯊꯥꯒꯠꯂꯤ ꯍꯥꯏ. ꯑꯗꯨꯒ ꯅꯪꯅ ꯅꯆꯥ ꯁꯤꯗꯔꯤꯕꯗꯨꯕꯨ ꯏꯆꯦꯕꯨ ꯋꯥꯈꯜ ꯑꯃꯠꯇ ꯇꯥꯗꯦꯀꯣ. ꯏꯆꯦ, ꯏꯆꯥꯁꯤ ꯌꯥꯝꯃꯟꯗꯅ ꯊꯥꯒꯠꯅꯤꯡꯕꯒ ꯑꯝꯇ ꯐꯥꯎꯗ꯭ꯔꯦꯗ, ꯑꯗꯨꯒꯤꯅꯤ. ꯑꯗꯣ ꯅꯪꯁꯨ ꯅꯁꯛꯇꯤ ꯐꯖꯅ ꯐꯖꯕꯅꯤ. ꯑꯗꯨꯒ ꯅꯆꯥꯁꯤꯡꯁꯤꯅ ꯏꯐ ꯐꯖꯗ꯭ꯔꯤꯁꯤꯅ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯃꯤ? ꯃꯄꯥ ꯂꯧꯕ, ꯑꯗꯨꯒꯤꯅꯤ ꯏꯆꯦ. ꯃꯄꯥ ꯊꯤꯔꯤꯁꯤꯗꯤ. ꯍꯣꯏꯅꯦ, ꯑꯩꯈꯣꯏ ꯊꯧꯕꯁꯤ ꯃꯁꯛ ꯊꯤꯀꯣ. ꯍꯣꯏ ꯏꯆꯦ, ꯑꯗꯣ ꯑꯩꯒꯤ ꯃꯤꯠꯇꯕꯨꯗꯤ ꯐꯖꯔꯦ. ꯅꯪꯁꯨꯕ. ꯑꯁꯦꯡꯕꯅꯤ ꯏꯆꯦ. ꯑꯗꯣ ꯅꯪꯁꯨ ꯅꯆꯥ ꯑꯁꯨꯛ ꯌꯥꯝꯕꯁꯦ ꯅꯪ ꯃꯥꯟꯕ ꯑꯃ ꯑꯅꯤꯗꯤ ꯌꯥꯎꯕ ꯌꯥꯔꯤ ꯄꯣꯠꯅꯤ. ꯑꯗꯨꯅꯤ ꯑꯝꯇ ꯍꯦꯛ ꯂꯧꯗꯦꯗ ꯏꯆꯦ. ꯊꯔꯣ ꯏꯕꯦꯝꯃ, ꯅꯆꯥ ꯃꯌꯥꯝ ꯄꯣꯛꯂꯗꯨ ꯐꯥꯎꯕꯗꯅꯦ ꯅꯁꯛ ꯐꯖꯕꯗꯤ ꯍꯟꯗꯦꯀꯣ ꯅꯪ. ꯍꯩꯃ, ꯑꯁꯦꯡꯕꯒꯤꯔꯣ ꯏꯆꯦ? ꯑꯁꯦꯡꯕꯅꯤ, ꯍꯟꯗꯦ. ꯑꯗꯨꯝ ꯍꯦꯛ ꯐꯖꯔꯒ ꯂꯩ. ꯐꯖꯩꯒ ꯍꯥꯏꯔꯛꯄꯁꯤꯗ ꯌꯥꯝ ꯍꯔꯥꯎꯔꯦꯗ ꯏꯆꯦ. ꯍꯩꯃ, ꯊꯧꯕꯅꯒ ꯐꯖꯩ ꯀꯥꯏꯅ ꯑꯝꯇ ꯍꯥꯏꯕꯤꯗ꯭ꯔꯕ꯭ꯔꯥ ꯃꯤ ꯅꯪꯕꯣ? ꯏꯆꯦ, ꯃꯥꯁꯨ ꯑꯩꯁꯨ ꯏꯆꯥ ꯃꯌꯥꯝꯁꯦ ꯁꯦꯟꯅꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯐꯖꯩ ꯍꯥꯏꯅꯕꯒ ꯁꯪꯗ꯭ꯔꯦꯗ. ꯍꯣꯏꯅꯦ, ꯃꯗꯨꯁꯨ ꯆꯨꯝꯃꯤꯅꯦ. ꯑꯗꯨꯗꯤ ꯏꯆꯦ, ꯑꯩꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ. ꯍꯣꯏ ꯍꯣꯏ, ꯃꯊꯪ ꯊꯣꯛꯂꯛꯄꯗꯗꯤꯅꯦ ꯉꯥ ꯂꯩꯌꯨꯀꯣ. ꯍꯣꯏ ꯏꯆꯦ, ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯩꯒꯦ. ꯊꯔꯣꯗꯨ ꯆꯪꯈ꯭ꯔꯦ. ꯑꯩꯒꯤ ꯐꯥꯎꯕ ꯑꯃ ꯑꯅꯤꯁꯦ ꯁꯦꯟꯅꯕ ꯉꯝꯗꯦ. ꯃꯥꯒꯤ ꯑꯁꯨꯛ ꯌꯥꯝꯕꯁꯦ ꯁꯦꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯣꯟꯊꯣꯛꯅ ꯋꯥꯔꯝꯒꯅꯤꯗ. ꯇꯨꯝꯐꯝ ꯆꯥꯐꯝꯒ ꯑꯃꯠꯇ ꯈꯪꯉꯝꯃꯣꯏ ꯇꯧꯔꯤꯕꯁꯦ. ꯑꯃꯅ ꯑꯃꯨꯛ ꯌꯦꯠ, ꯑꯉꯥꯡ ꯑꯃꯅ ꯑꯃꯨꯛ ꯌꯦꯠ. ꯃꯁꯤꯗꯩꯁꯤꯗ ꯑꯃꯨꯛ ꯄꯦꯟꯗ꯭ꯔꯗꯅ ꯑꯃꯁꯨ ꯄꯣꯛꯇꯧꯔꯦꯕ. ꯈꯪꯗꯦꯗ, ꯁꯟ ꯏꯔꯣꯏ ꯂꯣꯏꯕꯗꯧꯅ ꯂꯣꯏꯔꯕ꯭ꯔꯥ ꯈꯪꯗꯦꯗ, ꯄꯣꯛꯄꯣꯛꯇ ꯄꯣꯛꯏ. ꯍꯣꯏ, ꯑꯃꯔꯣꯝꯗꯗꯤ ꯑꯉꯥꯡ ꯌꯥꯝꯅ ꯄꯣꯛꯂꯤꯕꯁꯤ ꯐꯔꯤꯕꯅꯤ. ꯍꯣꯏꯗ, ꯄꯣꯛꯄ ꯉꯝꯕ ꯃꯣꯏꯅ ꯄꯪꯄꯣꯛꯇ ꯄꯣꯛꯆꯁꯅꯤ. ꯄꯣꯛꯄ ꯉꯝꯗꯕ ꯑꯩꯈꯣꯏꯅ ꯄꯣꯛꯇ꯭ꯔꯒ ꯂꯣꯏꯔꯦꯗꯅ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ. ꯊꯔꯣꯗꯨ ꯃꯥꯡꯒꯣꯜ ꯋꯥꯏ ꯁꯤꯠꯇꯨꯅ ꯂꯩ. ꯃꯆꯤꯟꯗꯁꯨ ꯏꯁꯧ ꯇꯧꯔꯤ. ꯏꯆꯥ ꯑꯁꯨꯛ ꯌꯥꯝꯕꯁꯦ ꯋꯥꯏꯁꯤ ꯐꯥꯎꯕ ꯁꯤꯠꯅꯤ ꯍꯥꯏꯕ ꯈꯪꯗꯦꯕ ꯇꯧꯔꯤꯁꯦ. ꯇꯧꯗꯣꯔꯤ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯒꯤ ꯁꯦꯕꯥ ꯌꯥꯝꯅ. ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯔꯥ ꯃꯣꯏꯅ ꯇꯧꯗꯣꯏꯔꯥ ꯈꯪꯗ꯭ꯔꯦ. ꯋꯥꯏ ꯁꯤꯠꯂꯤꯅꯦꯅ ꯇꯧꯔꯤꯁꯤꯁꯨꯅꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯣꯠꯂꯛꯀꯅꯤ. ꯏꯆꯥ ꯐꯖꯕ ꯃꯌꯥꯝꯁꯤꯅ ꯆꯠꯄꯗ. ꯊꯧꯕꯁꯨ ꯍꯜꯂꯛꯂꯗꯨꯅ ꯏꯁꯧ ꯑꯃꯨꯛ ꯂꯥꯡꯗꯅ ꯂꯩꯔꯝꯃꯕꯣ? ꯂꯥꯡꯗꯦꯗ. ꯀꯩꯅꯣ, ꯃꯝꯁꯤꯜꯂꯛꯂꯕ ꯐꯥꯎꯕꯗ ꯑꯉꯥꯡꯗꯣ ꯂꯝꯄꯥꯛꯇ ꯁꯨꯝ ꯁꯥꯟꯅꯍꯜꯂꯒ ꯊꯝꯃꯤꯗꯨꯕꯣ? ꯃꯤꯅ ꯎꯕꯗ ꯃꯃꯥ ꯃꯄꯥꯅ ꯌꯦꯡꯁꯤꯟꯕꯤꯗꯕ ꯃꯥꯜꯂꯝꯃꯅꯤ. ꯍꯣ ꯀꯩꯅꯣ, ꯏꯆꯥꯁꯤꯡꯗꯤ ꯑꯩꯅ ꯍꯧꯖꯤꯛꯇ ꯁꯟ ꯍꯣꯏꯖꯤꯟꯕꯗꯧꯅ ꯂꯝꯄꯥꯛꯇꯒꯤ ꯄꯨꯂꯞ ꯍꯣꯏꯖꯤꯜꯂꯨꯕꯗ ꯉꯥꯏꯔꯤ. ꯏꯃꯨꯡꯗ ꯂꯣꯏꯅ ꯂꯩꯕꯅꯤ. ꯑꯩꯒꯤ ꯏꯆꯥ ꯃꯥꯜꯂꯤꯗ ꯂꯝꯄꯥꯛꯇ ꯁꯥꯟꯅꯍꯧꯔꯤꯗꯣ. ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯃꯥꯜꯂꯦꯃꯤ, ꯑꯩ ꯆꯥ ꯇꯣꯝꯕꯗꯣ ꯃꯥꯜꯂꯦꯃꯤ. ꯑꯩ ꯆꯥꯁꯤꯡꯁꯦ ꯌꯥꯝꯖꯔꯕꯁꯨ ꯃꯁꯛꯇꯤ ꯃꯨꯟꯅ ꯈꯪꯉꯤꯗ.
ꯈꯪꯗꯗꯤ ꯀꯩꯅꯣ ꯅꯪ ꯃꯥꯜꯂꯕꯅꯤꯅ ꯍꯣꯏꯅꯦ ꯃꯄꯥ ꯂꯣꯏ ꯃꯥꯜꯂꯤꯅꯦ ꯑꯩꯅꯅꯦ ꯂꯣꯏꯅ ꯁꯨꯅꯕ ꯐꯒꯠꯂꯛꯑꯕꯅꯤ ꯃꯗꯨꯃꯅ ꯀꯃꯥꯏꯅ ꯆꯤꯊꯍꯧꯔꯤꯅꯣ ꯈꯪꯗꯦꯅꯦ ꯌꯥꯝꯃꯟꯗꯅ ꯑꯣꯏꯔꯝꯅꯤ ꯁꯛꯁꯤꯡꯗꯣ ꯑꯩ ꯂꯧꯔꯗꯤ ꯆꯤꯊꯔꯣꯏꯗꯕ ꯃꯁꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯈꯣꯏ ꯇꯥꯃꯣꯅ ꯑꯝꯇ ꯂꯧꯁꯤꯟꯕꯤꯔꯨꯔꯣ ꯍꯣꯏ ꯍꯣꯏ ꯊꯧꯕꯗꯨ ꯊꯣꯛꯈꯤ ꯊꯔꯣꯅ ꯃꯆꯤꯟ ꯃꯅꯥꯎ ꯍꯣꯏꯒꯠꯈ꯭ꯔꯦ ꯈꯪꯉꯗꯤ ꯃꯥꯁꯨ ꯏꯟꯅꯔꯛꯄ ꯌꯥꯕꯅꯦꯕ ꯌꯥꯝꯕꯒꯤ ꯇꯟꯖꯥ ꯂꯧꯔꯒ ꯂꯩꯊꯍꯧꯔꯤꯅꯦꯕ ꯌꯥꯝ ꯍꯩꯗꯣꯔꯤ ꯃꯁꯤ ꯑꯉꯥꯡꯁꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯊꯧꯕꯒ ꯊꯔꯣꯒꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯊꯧꯕꯅ ꯅꯪꯕꯨ ꯅꯁꯥꯗꯨꯕꯨ ꯌꯥꯝ ꯂꯨꯝꯃꯕꯅꯦ ꯈꯔꯗꯤ ꯂꯨꯝꯃꯤ ꯑꯁꯨꯝꯅ ꯁꯨꯝ ꯂꯨꯝꯃꯒ ꯂꯩꯗꯧ ꯁꯔꯨꯛ ꯀꯣꯛ ꯄꯣꯛꯊꯣꯛꯑꯗꯤ ꯐꯗꯧꯅꯤ ꯑꯗꯨꯅꯤ ꯑꯩꯅ ꯈꯜꯂꯤꯁꯤꯁꯨ ꯄꯣꯛꯇꯧ ꯂꯩꯔꯕꯁꯤꯗ ꯑꯗꯨꯝ ꯇꯧꯗꯅ ꯂꯩ ꯑꯉꯥꯡꯁꯤꯡꯁꯦ ꯇꯨꯝꯈ꯭ꯔꯒ ꯏꯁꯥꯁꯦ ꯄꯨꯛꯅꯤꯡ ꯏꯪꯕꯒꯨꯝꯅ ꯇꯧꯏ ꯇꯥꯃꯣ ꯍꯣꯏꯒꯤ ꯊꯕꯛꯀꯤ ꯄꯩꯁꯥꯗꯨꯕꯨ ꯀꯔꯝ ꯀꯥꯟꯗ ꯐꯪꯗꯣꯏꯅꯣ ꯍꯌꯦꯡ ꯐꯪꯉꯗꯣꯏꯅꯤ ꯉꯥ ꯆꯥꯗꯕ ꯀꯨꯏꯔꯦ ꯍꯌꯦꯡꯗꯤ ꯆꯥꯕ ꯌꯥꯔꯅꯤ ꯀꯨꯏꯔꯦ ꯆꯥꯗꯕ ꯑꯗꯨꯅ ꯍꯌꯦꯡꯗꯤꯅꯦ ꯉꯥ ꯃꯆꯥ ꯑꯃ ꯆꯥꯔꯁꯤ ꯀꯗꯥꯏꯗꯒꯤꯅꯣ ꯀꯩꯗꯧꯔꯒꯦ ꯉꯥ ꯃꯆꯥꯅ ꯌꯥꯔꯣꯏꯌꯦ ꯅꯆꯥ ꯃꯌꯥꯝꯁꯤꯒ ꯑꯆꯧꯕ ꯂꯩꯗ꯭ꯔꯗꯤ ꯌꯥꯔꯣꯏꯌꯦ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯑꯆꯧꯕ ꯑꯃ ꯆꯥꯔꯁꯤ ꯑꯗꯨꯅꯦꯕ ꯃꯤ ꯌꯥꯝꯕꯁꯤꯗꯤꯅꯦ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃꯠꯇ ꯏꯅꯤꯡꯇꯝꯅ ꯄꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯂꯔꯣꯏꯗꯕꯅꯤ ꯑꯩꯈꯣꯏ ꯆꯥꯕ ꯆꯥꯗꯕ ꯏꯆꯥꯁꯤꯡ ꯄꯨꯛ ꯊꯜꯂꯒ ꯂꯣꯏꯔꯦ ꯍꯦꯔꯥ ꯑꯩꯈꯣꯏꯁꯨ ꯈꯔ ꯆꯥꯗꯕ ꯌꯥꯔꯣꯏ ꯑꯗꯣ ꯇꯥꯃꯣ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯃꯊꯪ ꯆꯍꯤꯗꯤ ꯂꯧ ꯑꯝꯇ ꯎꯅꯕ ꯇꯧꯁꯤ ꯑꯩꯁꯨ ꯀꯟꯅ ꯈꯜꯂꯤꯕꯅꯤ ꯈꯟꯕ ꯈꯛꯅ ꯌꯥꯔꯣꯏꯌꯦ ꯊꯕꯛ ꯍꯧꯅꯕ ꯇꯧ ꯍꯣꯏꯗ ꯅꯪꯁꯨ ꯐꯧ ꯈꯔ ꯍꯥꯞꯄꯗꯤ ꯐꯩꯗꯅ ꯅꯆꯥ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒ ꯆꯦꯡ ꯋꯥꯅꯕ ꯍꯣꯠꯅꯕꯗ ꯄꯩꯁꯥ ꯄꯥꯏꯕ ꯑꯃꯠꯇ ꯉꯝꯃꯔꯣꯏ ꯍꯣꯏ ꯍꯣꯏ ꯃꯊꯪ ꯆꯍꯤꯗꯅꯦ ꯁꯣꯏꯗꯅ ꯎꯔꯁꯤ ꯑꯗꯣ ꯑꯩꯈꯣꯏ ꯏꯆꯥꯁꯤꯡꯁꯤ ꯐꯗꯤ ꯐꯩꯅꯦꯍꯦ ꯀꯩꯗꯧꯔꯕ ꯅꯣꯡꯃꯗ ꯏꯟꯁꯥꯡ ꯍꯥꯎꯋꯦ ꯍꯥꯎꯇꯦ ꯍꯥꯏꯅ ꯅꯤꯡꯉꯥꯏ ꯇꯧꯗꯦ ꯑꯊꯣꯡ ꯑꯊꯣꯡꯕ ꯄꯪꯆꯥꯗ ꯆꯥꯏ ꯆꯤꯜꯍꯥꯎ ꯊꯤꯗꯦ ꯀꯥꯏꯗꯒꯤ ꯊꯤꯗꯧꯔꯤꯒꯦ ꯑꯍꯥꯎꯕꯗꯤ ꯁꯨꯄꯤ ꯄꯤꯖꯗꯅ ꯏꯆꯥꯁꯤꯡ ꯑꯁꯤꯗꯤꯅꯦ ꯑꯍꯥꯎꯕꯅ ꯀꯔꯤꯅꯣ ꯍꯥꯎꯇꯕꯅ ꯀꯔꯤꯅꯣ ꯈꯪꯕ ꯅꯠꯇ꯭ꯔꯦ ꯆꯥꯗ꯭ꯔꯕꯅꯤꯅ ꯍꯪꯒꯥꯝ ꯊꯣꯡꯕ ꯈꯔ ꯀꯣꯕꯤ ꯈꯔ ꯀꯥꯡꯁꯣꯏ ꯈꯔ ꯍꯋꯥꯏ ꯈꯔ ꯁꯤꯇꯅꯤ ꯃꯈꯣꯏꯅ ꯃꯍꯥꯎ ꯐꯖꯅ ꯈꯪꯂꯤꯕ ꯃꯁꯤꯁꯨꯅꯦ ꯃꯌꯥꯝꯁꯤꯒꯤ ꯊꯣꯡꯅꯅꯕ ꯍꯣꯠꯅꯕꯗ ꯍꯥꯎꯅꯒ ꯊꯣꯡꯕ ꯉꯝꯕ ꯅꯠꯇꯦ ꯉꯥꯔꯤ ꯃꯣꯔꯣꯛ ꯉꯥ ꯐꯖꯅ ꯍꯥꯞꯄꯒ ꯊꯣꯡꯕ ꯅꯠꯇ꯭ꯔꯦ ꯃꯗꯨꯅ ꯏꯁꯥ ꯐꯗꯣꯏꯅꯤꯅꯦ ꯆꯝꯅ ꯆꯥꯕꯅꯤꯅ ꯌꯥꯝ ꯐꯅꯤ ꯏꯆꯥꯁꯤꯡꯁꯤꯅ ꯃꯁꯥ ꯐꯔꯤꯁꯦ ꯑꯩꯈꯣꯏꯅ ꯆꯝꯅ ꯆꯥꯕꯒꯤꯅꯤꯅꯦ ꯑꯣ ꯌꯥꯔꯦ ꯈꯪꯉꯦ ꯀꯩꯅꯣ ꯌꯥꯔꯤꯕꯣ ꯏꯕꯦꯝꯃ ꯅꯪꯅ ꯅꯁꯛ ꯐꯖꯔꯤꯁꯦ ꯑꯆꯝꯕ ꯆꯥꯕꯒꯤꯅꯤꯅꯦ ꯈꯪꯕ꯭ꯔꯥ ꯍꯣ ꯑꯩꯈꯣꯏꯗꯤꯅꯦ ꯏꯃꯥ ꯄꯨꯛꯅꯨꯡꯗꯒꯤ ꯑꯗꯨꯝ ꯐꯖꯔꯛꯄ ꯑꯗꯨꯅ ꯁꯤꯅ ꯑꯃꯨꯛ ꯈꯔ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯍꯜꯂꯤꯕꯅꯤꯅꯦ ꯑꯣ ꯑꯗꯨꯗꯤꯅꯦ ꯃꯈꯣꯏ ꯇꯥꯃꯣꯒꯤ ꯁꯛꯇꯨꯅ ꯀꯃꯥꯏꯅ ꯇꯧꯕ ꯑꯩꯒꯤ ꯁꯛꯁꯤ ꯀꯩꯗꯧꯔꯕ ꯑꯆꯝꯕ ꯆꯥꯔꯁꯨ ꯐꯖꯧ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯤꯗꯣ ꯑꯩꯒꯤꯁꯤꯕꯨꯗꯤ ꯏꯃꯥ ꯄꯨꯛꯅꯨꯡꯒꯤ ꯊꯤꯕꯒꯤꯅꯤꯗ ꯑꯗꯣ ꯑꯆꯝꯕꯗꯣ ꯆꯥꯔꯒ ꯈꯔ ꯐꯖꯊꯣꯔꯛꯄꯗꯤ ꯌꯥꯏꯗꯅ ꯈꯪꯗ꯭ꯔꯦꯗ ꯏꯕꯦꯝꯃ ꯅꯪꯒꯤ ꯃꯔꯩꯁꯦ ꯑꯩꯁꯨ ꯃꯔꯩ ꯌꯦꯠꯄꯗꯤꯅꯦ ꯌꯥꯝ ꯍꯩꯈ꯭ꯔꯖꯥꯠꯅꯤ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯉꯁꯤ ꯐꯥꯎꯕ ꯅꯪꯅ ꯇꯪꯉꯝꯂꯒ ꯂꯥꯛꯂꯤꯕꯅꯤ ꯀꯥꯏꯗꯒꯤ ꯉꯝꯕꯅꯣ ꯍꯩꯃꯥ ꯉꯝꯃꯤꯗꯨꯗꯤ ꯏꯆꯥ ꯃꯌꯥꯝ ꯄꯣꯛꯄꯁꯤꯕꯨ ꯑꯩꯅ ꯄꯥꯝꯕ꯭ꯔꯣ ꯑꯩꯗꯤ ꯄꯥꯝꯗꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯑꯉꯥꯡ ꯃꯌꯥꯝ ꯄꯣꯛꯄꯗꯤ ꯅꯪꯅ ꯄꯥꯝꯕꯅꯤ ꯑꯩꯅ ꯄꯥꯝꯕ ꯅꯠꯇꯦ ꯃꯁꯤꯗ ꯑꯉꯥꯡ ꯃꯌꯥꯝ ꯄꯣꯛꯇꯅ ꯇꯧꯔꯤꯁꯦ ꯅꯪꯅ ꯉꯝꯕꯒꯤ ꯅꯠꯇ꯭ꯔో ꯑꯩꯅ ꯉꯝꯃꯝꯃꯕꯗꯤ ꯁꯨꯃꯥꯏ ꯄꯣꯛꯂꯝꯒꯗ꯭ꯔꯣ ꯑꯗꯨꯒ ꯑꯩꯅ ꯉꯝꯕꯒ ꯑꯗꯨꯝ ꯇꯥꯍꯜꯂꯗꯅ ꯏꯃꯥ ꯍꯦꯛ ꯄꯦꯝꯃ ꯑꯩ ꯇꯨꯝꯖꯍꯧꯔꯒꯦ ꯅꯪꯒ ꯃꯥꯟꯅꯕ ꯉꯝꯗ꯭ꯔꯦ ꯇꯨꯝꯃꯣ ꯇꯨꯝꯃꯣ ꯅꯪꯁꯨ ꯇꯨꯝꯅꯅꯕ ꯇꯧꯔꯣꯀꯣ ꯃꯇꯝꯁꯦ ꯊꯦꯡꯉꯕꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯧꯕꯗꯨ ꯃꯥꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯉꯥ ꯌꯣꯟꯕꯤ ꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯊꯧꯕꯅ ꯏꯆꯦ ꯉꯥ ꯑꯝꯇ ꯌꯦꯡꯒꯦ ꯍꯩꯃꯥ ꯊꯧꯕ ꯉꯥ ꯂꯩꯒꯦ ꯍꯥꯏꯔꯤꯔꯅꯤ ꯅꯪꯕꯣ ꯍꯣꯏ ꯏꯆꯦ ꯉꯔꯥꯡ ꯑꯩꯅ ꯊꯔꯣꯗ ꯂꯩꯌꯨ ꯍꯥꯏꯕꯅꯤ ꯂꯩꯌꯨ ꯌꯥꯗꯈꯩ ꯆꯪꯈꯤꯕꯅꯤ ꯍꯣꯏ ꯏꯆꯦ ꯉꯁꯤ ꯂꯩꯕꯤꯔꯒ ꯄꯤꯖꯔꯒꯦ ꯍꯣꯏ ꯍꯣꯏ ꯁꯤꯗꯒꯤ ꯈꯜꯂꯣ ꯏꯆꯦ ꯁꯤꯗꯒꯤ ꯈꯔ ꯄꯤꯛꯄꯁꯤ ꯍꯦꯔꯥ ꯊꯧꯕ ꯅꯪꯁꯨ ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯅꯆꯥ ꯃꯌꯥꯝꯗꯨꯒ ꯑꯄꯤꯛꯄꯁꯤ ꯀꯃꯥꯏꯅ ꯂꯧꯒꯦ ꯍꯥꯏꯅꯣ ꯑꯆꯧꯕꯁꯤ ꯂꯧꯅꯦ ꯍꯣꯏ ꯏꯆꯦ ꯑꯆꯧꯕꯁꯤ ꯄꯤꯕꯤꯔꯛꯑꯣ ꯍꯣꯏ ꯍꯣꯏ ꯍꯥꯎꯅ ꯊꯣꯡꯉꯒ ꯆꯥꯎꯀꯣ ꯍꯣꯏ ꯏꯆꯦ
ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯊꯣꯡꯕꯗꯤ ꯑꯗꯨꯝ ꯍꯥꯎꯕꯅꯤ ꯇꯧꯕꯇꯕꯨ ꯃꯍꯤꯗꯤ ꯈꯔ ꯂꯥꯡꯉꯅꯤ ꯃꯍꯤ ꯂꯥꯡꯍꯟꯗꯕꯤ ꯊꯣꯡꯉꯨ ꯀꯩꯅꯣ ꯃꯍꯤ ꯈꯔ ꯂꯥꯡꯉꯒꯅ ꯏꯆꯥꯁꯤꯡꯗ ꯌꯦꯟꯕ ꯀꯣꯟꯅꯩ ꯍꯥꯏꯅ ꯇꯧꯕꯅꯤ ꯑꯣ ꯁꯦ ꯁꯤꯗ ꯂꯩꯔꯦꯁꯦ ꯑꯗꯣ ꯏꯆꯦ ꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄ ꯃꯆꯥꯁꯤ ꯁꯤꯃꯒ ꯍꯥꯞꯄꯛꯑꯣ ꯀꯩꯅꯣ ꯌꯥꯔꯣꯏꯗ ꯊꯧꯕ ꯉꯥꯕꯨ ꯀꯃꯥꯏ ꯍꯥꯞꯇꯣꯏꯅꯣ ꯑꯁ ꯑꯁꯨꯛ ꯄꯤꯛꯄꯁꯤꯕꯨ ꯌꯣꯟꯕ ꯁꯤꯠꯇ꯭ꯔꯒ ꯌꯨꯝꯗ ꯄꯨꯔꯒ ꯆꯥꯗꯣꯏꯅꯤ ꯏꯆꯦ ꯍꯣꯏꯗꯤ ꯉꯥ ꯌꯣꯟꯕꯅꯤꯅ ꯑꯗꯨꯝ ꯆꯥꯔꯒ ꯂꯩꯔꯗꯨꯕꯨ ꯍꯩꯃ ꯊꯧꯕ ꯅꯪ ꯁꯨꯕ ꯑꯉꯥꯡꯁꯤꯡ ꯌꯥꯝꯕꯁꯤ ꯇꯧꯕꯅꯤꯗ ꯏꯆꯦ ꯊꯧꯕ ꯅꯪ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯔꯝꯗ꯭ꯔꯦꯀꯣ ꯑꯗꯨꯅꯤ ꯏꯆꯦ ꯄꯨꯟꯁꯤꯒꯤ ꯑꯍꯣꯡꯕ ꯍꯥꯏꯁꯦ ꯅꯠꯇꯦ ꯑꯩꯕꯨ ꯍꯥꯞꯄ ꯇꯥꯔꯕ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ ꯍꯥꯞꯄꯣ ꯀꯩꯅꯣ ꯏꯆꯦ ꯅꯣꯡ ꯐꯥꯗꯣꯛ ꯑꯩꯅ ꯍꯥꯏꯕꯁꯤꯗ ꯏꯆꯦꯅ ꯁꯨꯃꯥꯏꯅ ꯍꯥꯞꯄꯗꯤ ꯃꯊꯪ ꯉꯥ ꯂꯩꯕꯗ ꯏꯆꯦꯗꯒꯤ ꯑꯗꯨꯝ ꯂꯩꯅꯤꯡꯗꯣꯏꯅꯤ ꯑꯇꯣꯞꯄ ꯌꯣꯜꯂꯤꯕ ꯃꯌꯥꯝꯁꯤꯗꯒꯤ ꯂꯩꯔꯣꯏꯗꯣꯏꯅꯤ ꯏꯆꯦꯅ ꯍꯥꯞꯄꯦ ꯈꯪꯉꯕꯅꯤꯅ ꯉꯥ ꯂꯩꯕ ꯇꯣꯏꯅ ꯆꯪꯉꯛꯄꯁꯨ ꯀꯅꯥꯅ ꯈꯪꯕꯅꯤ ꯑꯩꯈꯣꯏ ꯅꯨꯄꯤꯅꯁꯨ ꯏꯆꯦꯗꯒꯤ ꯂꯩꯔꯛꯑꯣ ꯍꯥꯏꯗꯅ ꯁꯤꯟꯅꯔꯛꯂꯤꯕꯅꯤ ꯍꯩꯈ꯭ꯔꯦꯗꯀꯣ ꯉꯥꯡꯕꯗꯤ ꯊꯧꯕ ꯅꯪꯁꯨ ꯉꯥꯡꯕ ꯍꯩꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯁꯦꯡꯕꯅꯤ ꯏꯆꯦ ꯁꯦ ꯅꯆꯥꯁꯤꯡꯗꯨꯒꯤ ꯈꯜꯂꯒꯅꯦ ꯏꯆꯦꯅ ꯃꯆꯥꯁꯤꯃ ꯍꯥꯞꯄꯕꯅꯤꯀꯣ ꯍꯣꯏ ꯏꯆꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ ꯍꯣꯏ ꯊꯧꯕꯗꯣ ꯉꯥꯗꯣ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯅꯝꯗꯅ ꯍꯦꯛ ꯍꯥꯞꯄꯤꯗ ꯃꯥꯒꯤ ꯊꯧꯕ ꯑꯁꯤꯁꯨ ꯅꯨꯄꯤꯗꯒꯤ ꯃꯥꯅ ꯈꯤꯠ ꯍꯦꯜꯂꯤ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯇꯧꯗꯕꯅꯦꯕ ꯃꯆꯥ ꯃꯌꯥꯝ ꯌꯥꯎꯕꯗꯒꯤ ꯑꯁꯨꯝꯅ ꯇꯧꯔꯛꯏꯕ ꯑꯣꯏꯔꯝꯃꯤ ꯈꯔ ꯉꯥꯡꯁꯤꯟꯅꯔꯒ ꯅꯝꯗꯅ ꯍꯥꯞꯍꯟꯈ꯭ꯔꯦꯕꯁꯦ ꯅꯨꯄꯥꯅꯕꯨ ꯁꯨꯃꯥꯏꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯣ ꯍꯧꯖꯤꯛꯀꯤꯗꯣ ꯌꯨꯝꯗ ꯄꯨꯔꯝꯃꯗꯤ ꯆꯤꯔꯤ ꯊꯣꯡꯉꯒ ꯆꯥꯅꯦꯕ ꯑꯁ ꯃꯥꯡꯖꯔꯕꯅꯤꯗ ꯑꯩꯉꯣꯟꯗ ꯊꯧꯕ ꯉꯥ ꯂꯩꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯊꯔꯣꯅ ꯉꯁꯤꯗꯤ ꯉꯟꯅ ꯍꯜꯂꯛꯄꯤꯔꯦꯗ ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯍꯦꯛꯇ ꯍꯜꯂꯛꯑꯕ ꯉꯥ ꯍꯥꯏꯕꯗꯨꯕꯨ ꯂꯩꯔꯛꯑꯕꯣ ꯂꯩꯔꯦ ꯁꯤꯗ ꯂꯩꯔꯦ ꯊꯔꯣ ꯉꯥꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯆꯧꯕꯁꯤ ꯈꯛ ꯂꯩꯔꯛꯎ ꯌꯥꯗ꯭ꯔꯣ ꯃꯍꯤ ꯈꯔ ꯍꯥꯞꯄꯒ ꯑꯗꯨꯝ ꯀꯣꯟꯅꯗꯧꯁꯤꯗ ꯃꯆꯥꯁꯤꯃꯨꯛ ꯄꯩꯁꯥ ꯇꯤꯡꯅꯕ ꯊꯧꯕꯗꯨ ꯅꯣꯛꯏ ꯀꯩꯅꯣ ꯅꯣꯛꯏꯗꯨꯅ ꯃꯇꯥꯡ ꯏꯆꯥ ꯆꯥꯗꯅ ꯊꯔꯣ ꯅꯪꯁꯦ ꯂꯤꯛꯇꯤ ꯂꯤꯛꯄꯖꯥꯠꯅꯤ ꯂꯤꯛꯇ ꯌꯥꯔꯤꯕꯣ ꯏꯆꯥ ꯃꯌꯥꯝꯁꯤꯗ ꯉꯥ ꯃꯆꯥꯗꯣ ꯂꯩꯔꯛꯄ ꯅꯠꯇꯤꯌꯦ ꯍꯥꯄꯛꯄꯅꯤ ꯑꯦ ꯀꯅꯥꯅ ꯍꯥꯄꯛꯏꯕ ꯑꯩꯅ ꯏꯆꯦ ꯇꯣꯝꯕꯤꯗꯒꯤ ꯂꯩꯔꯛꯑꯣ ꯍꯥꯏꯔꯒ ꯅꯠꯇꯦ ꯇꯥꯃꯣ ꯅꯪ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯔꯕꯣ ꯁꯣꯏꯗꯅ ꯀꯣꯏꯔꯝꯒꯅꯤ ꯀꯩꯊꯦꯜ ꯐꯝꯕꯤ ꯃꯧꯅ ꯍꯥ ꯑꯃ ꯁꯣꯏꯗꯅ ꯀꯣꯏꯔꯝꯒꯅꯤ ꯃꯥꯅ ꯍꯥꯄꯛꯏ ꯅꯠꯇ꯭ꯔꯣ ꯉꯥ ꯃꯆꯥꯁꯦ ꯅꯆꯥ ꯃꯌꯥꯝ ꯄꯤꯖꯧ ꯍꯥꯏꯗꯅ ꯁꯣꯏꯗꯅ ꯄꯤꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯅꯣꯡꯃꯇ ꯇꯥꯃꯣꯅ ꯁꯨꯃꯥꯏꯅ ꯉꯥ ꯃꯌꯥꯝ ꯑꯃ ꯂꯩꯗꯗꯥꯏꯅꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯛꯇꯧꯔꯦꯗ ꯅꯠꯇꯦ ꯅꯨꯄꯤꯗꯣ ꯀꯅꯥꯅꯣ ꯍꯥꯏꯔꯣ ꯀꯅꯥꯅꯣꯕ ꯍꯧꯖꯤꯛꯃꯛ ꯆꯠꯀꯦ ꯊꯔꯣ ꯑꯩꯉꯣꯟꯗꯒꯤ ꯅꯨꯄꯤꯗꯨꯅ ꯃꯁꯛ ꯐꯖꯕ ꯀꯌꯥꯝ ꯍꯦꯜꯂꯝꯒꯗꯧꯔꯤꯒꯦ ꯀꯩꯅꯣ ꯁꯤꯅ ꯑꯃꯨꯛ ꯇꯧꯔꯛꯏꯁꯤꯅ ꯅꯆꯥ ꯃꯌꯥꯝ ꯑꯃ ꯄꯣꯛꯑꯒ ꯅꯪꯅ ꯅꯨꯄꯤ ꯀꯣꯏꯕꯒꯗꯨꯗꯤꯅꯦ ꯌꯥꯔꯣꯏ ꯉꯥꯁꯦ ꯏꯆꯦ ꯇꯣꯝꯕꯤꯗꯒꯤꯅꯤ ꯀꯩꯅꯣ ꯅꯪꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯉꯥꯡꯗꯨꯅ ꯇꯧꯏꯗꯨꯕꯣ ꯍꯥ ꯏꯆꯦ ꯇꯣꯝꯕꯤꯗꯩꯅꯦꯕ ꯊꯥꯖꯗ꯭ꯔꯒ ꯆꯠꯂꯒ ꯍꯪꯉꯨꯆꯣ ꯃꯉꯣꯟꯗꯒꯤ ꯑꯣꯏꯔꯗꯤ ꯐꯩ ꯑꯗꯨ ꯐꯥꯎꯕꯗꯅꯦ ꯌꯥꯝ ꯀꯟꯅ ꯉꯥꯡꯅꯔꯒ ꯍꯥꯞꯍꯜꯂꯛꯏꯅꯤ ꯑꯗꯨꯅꯤꯗꯅ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯍꯔꯥꯎꯔꯝꯃꯅꯤ ꯍꯔꯥꯎꯗ꯭ꯔꯗꯤ ꯀꯩꯅꯣ ꯉꯥ ꯑꯃ ꯍꯥꯄꯛꯑꯒꯕꯨ ꯑꯅꯤꯗꯨ ꯊꯣꯡꯉꯗꯤ ꯃꯍꯤ ꯌꯥꯝ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯔꯅꯤ ꯃꯍꯤ ꯌꯥꯝ ꯌꯥꯎꯍꯟꯗꯅ ꯐꯖꯅ ꯊꯣꯡꯉꯒꯦ ꯍꯣꯏ ꯏꯆꯥ ꯃꯌꯥꯝꯁꯦ ꯌꯥꯎꯔꯝꯗ꯭ꯔꯗꯤ ꯃꯁꯤꯒꯤ ꯉꯥꯁꯦ ꯍꯌꯦꯡ ꯐꯥꯎꯕꯗꯤ ꯉꯥꯔꯦꯟ ꯆꯥꯟꯅꯒꯗꯕꯅꯤ ꯍꯧꯔꯛꯑꯕ ꯅꯪꯒꯤ ꯑꯃꯨꯛ ꯌꯥꯔꯦ ꯑꯣꯏꯔꯔꯣꯏꯗꯕ ꯄꯣꯠꯇꯣ ꯑꯗꯨꯗ ꯈꯜꯂꯨꯔꯅꯨ ꯃꯁꯤ ꯐꯖꯅ ꯆꯥꯔꯒ ꯏꯆꯥ ꯐꯖꯅ ꯄꯣꯛꯑꯒꯦ ꯃꯁꯤꯗꯤꯕ ꯑꯗꯨꯗꯤ ꯇꯥꯃꯣ ꯉꯥꯁꯦ ꯁꯦꯝꯃꯛꯑꯣ ꯑꯩ ꯊꯣꯡꯅꯅꯕ ꯇꯧꯔꯛꯑꯒꯦ ꯍꯣꯏ ꯁꯦꯝꯃꯛꯑꯒꯦ ꯑꯁꯨꯝꯅ ꯊꯧꯕꯅ ꯉꯥꯗꯨ ꯐꯖꯅ ꯁꯦꯝꯂꯦ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯊꯔꯣꯅ ꯊꯣꯡꯂꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨ ꯃꯆꯥꯁꯤꯡꯗꯣ ꯍꯥꯟꯅ ꯂꯣꯏꯅ ꯆꯥꯛ ꯄꯤꯖꯔꯦ ꯃꯈꯣꯏꯅ ꯀꯣꯟꯅ ꯇꯞꯅ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯃꯆꯥꯁꯤꯡ ꯄꯤꯖꯕ ꯂꯣꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯆꯥꯔꯦ ꯁꯥꯅ ꯆꯥꯒꯦ ꯈꯟꯕꯅꯤ ꯏꯆꯥ ꯃꯌꯥꯝ ꯆꯥꯕ ꯂꯣꯏꯕ ꯉꯥꯏꯕꯗ ꯏꯪꯕꯅ ꯍꯥꯜꯂꯦ ꯏꯆꯥꯁꯤꯡꯁꯨ ꯉꯁꯤꯗꯤ ꯐꯖꯅ ꯆꯥꯈꯤ ꯆꯥꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯅꯣꯡ ꯐꯥꯗꯣꯛ ꯉꯥ ꯊꯣꯡꯉꯕꯅꯤꯅ ꯇꯣꯏꯅ ꯄꯤꯖꯕ ꯌꯥꯕ ꯅꯠꯇꯦ ꯆꯥꯒꯦ ꯍꯥꯏꯗꯅ ꯅꯤꯡꯉꯥꯏ ꯑꯗꯨꯝ ꯇꯧꯗꯣꯏꯅꯤ ꯍꯥꯎꯔꯦ ꯃꯁꯤꯒꯤ ꯉꯥ ꯊꯣꯡꯕꯁꯤꯗꯤ ꯍꯥꯎꯇ꯭ꯔꯗꯤ ꯀꯩꯅꯣ ꯑꯩꯅ ꯊꯣꯡꯕꯕꯣ
ꯑꯁꯨꯝꯅꯒ ꯆꯥꯈꯤꯗꯕ ꯀꯨꯏꯔꯦꯅꯦꯀꯣ. ꯀꯨꯏꯔꯦ, ꯌꯥꯝ ꯀꯨꯏꯔꯦꯕꯣ. ꯉꯁꯤꯗꯤꯅꯦ ꯄꯦꯟ ꯑꯝꯇ ꯆꯥꯒꯦ. ꯆꯥꯎ ꯆꯥꯎ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ. ꯊꯔꯣ ꯃꯆꯥ ꯃꯌꯥꯝꯒꯤ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ. ꯏꯆꯥ ꯃꯌꯥꯝꯁꯤꯒꯤ ꯐꯤ ꯁꯨꯕꯗꯅꯦ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯀꯣꯟꯅꯔꯗꯧꯅꯤ. ꯃꯈꯣꯏ ꯃꯌꯥꯝꯁꯤꯒꯤ ꯁꯨꯔꯛꯄꯅꯤꯅ ꯄꯥꯛ ꯍꯦꯛꯇ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯕ ꯉꯝꯗꯦ. ꯀꯨꯏꯅ ꯆꯪꯈ꯭ꯔꯕ. ꯐꯤꯔꯣꯜꯁꯤꯅꯅꯦ ꯁꯦꯠꯄꯒ ꯃꯣꯠꯄꯅ ꯍꯦꯛꯇ ꯍꯥꯜꯂꯤ. ꯈꯥꯡ ꯂꯥꯛꯄ ꯉꯝꯕ ꯅꯠꯇꯦ. ꯅꯠꯇꯦ ꯁꯤꯕꯨ ꯑꯩꯕꯨ ꯃꯩꯅꯤꯡ ꯀꯨꯜꯂꯒ ꯂꯩꯊꯣꯛꯈ꯭ꯔꯒ ꯊꯕꯛ ꯃꯌꯥꯝꯁꯤꯕꯨ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦꯕ. ꯃꯥꯒꯤ ꯅꯨꯄꯥ ꯊꯧꯕꯅ ꯑꯩ ꯈꯔ ꯊꯥꯗꯣꯛꯄꯤꯔꯣ ꯍꯥꯏꯕ꯭ꯔꯣ? ꯌꯥꯔꯅꯤ. ꯁꯤꯡꯗꯨꯗꯨꯝ ꯈꯥꯏꯕ ꯂꯣꯏꯁꯤꯜꯂꯨ. ꯍꯣꯏ ꯍꯣꯏ. ꯅꯠꯇꯦ, ꯊꯕꯛ ꯃꯌꯥꯝꯁꯤꯕꯨ ꯑꯩꯅ ꯃꯅꯤꯡ ꯀꯨꯟꯈ꯭ꯔꯒ ꯀꯅꯥꯅ ꯇꯧꯗꯣꯏꯅꯣ? ꯅꯣꯏ ꯃꯥ ꯀꯧꯔꯒ ꯀꯣꯛ ꯂꯣꯏꯔꯦ ꯀꯩꯅꯣ. ꯃꯃꯥꯡꯗꯁꯨ ꯀꯧꯏꯗꯨꯗꯤ. ꯇꯥꯃꯣꯗꯤ ꯏꯀꯥꯏ ꯈꯪꯕ ꯅꯠꯇꯦꯅꯦ. ꯀꯩꯗꯧꯔꯒꯦ? ꯏꯃꯥ ꯀꯧꯕꯕꯨ ꯀꯩꯗꯧ ꯏꯀꯥꯏꯗꯣꯏꯅꯣ? ꯏꯀꯥꯏꯔꯦ. ꯏꯃꯥꯒꯤ ꯃꯥꯡꯗ ꯏꯆꯥ ꯃꯌꯥꯝꯁꯤꯒ. ꯏꯀꯥꯏꯔꯦ ꯍꯥꯏꯅ ꯇꯣꯛꯄ ꯌꯥꯕꯗꯤ ꯅꯠꯇꯦꯗꯅ. ꯅꯍꯥꯟꯃꯨꯛ ꯂꯥꯛꯄꯗꯁꯨ ꯏꯃꯥꯅ ꯂꯣꯏꯁꯤꯜꯂꯨ ꯌꯥꯔꯦ ꯍꯥꯏꯔꯝꯃꯕꯅꯤ. ꯍꯟꯗꯛꯀꯤꯁꯤꯅꯅꯦ ꯂꯣꯏꯔꯅꯤ ꯍꯥꯏꯌꯨ. ꯍꯥꯏꯅꯤ. ꯌꯥꯝ ꯍꯥꯏꯅꯤꯕ. ꯍꯟꯗꯛ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯏꯆꯥꯁꯤꯃꯗꯤꯅꯦ ꯅꯪ ꯂꯧꯔꯅꯤ ꯈꯪꯉꯤ. ꯏꯁ, ꯄꯣꯛꯁꯨ ꯄꯣꯛꯇ꯭ꯔꯤꯕꯁꯦ ꯃꯈꯣꯏ ꯇꯥꯃꯣꯗꯤ ꯀꯃꯥꯏ ꯈꯪꯉꯤꯕ? ꯃꯗꯨ ꯍꯦꯛ ꯃꯤꯔꯣꯟꯕꯗꯒꯤ ꯅꯪꯅ ꯂꯥꯡꯂꯤꯕ ꯏꯁꯧ ꯃꯌꯥꯝꯗꯣ ꯑꯉꯥꯡꯗꯨꯗ ꯂꯣꯏꯅ ꯆꯪꯉꯝꯃꯅꯤ. ꯃꯥꯅ ꯍꯌꯦꯡꯋꯥꯏ ꯂꯥꯡꯒꯗꯕ ꯏꯁꯧꯗꯣ ꯑꯩ ꯈꯪꯉꯤ. ꯅꯪ ꯐꯖꯅ ꯂꯧꯔꯅꯤ. ꯍꯣꯏꯅꯦ, ꯂꯧꯕ ꯇꯥꯔꯦ. ꯂꯧꯖꯔꯁꯅꯨꯗ. ꯑꯇꯩ ꯑꯉꯥꯡꯁꯤꯅ ꯑꯩ ꯂꯣꯏꯅ ꯂꯧꯔꯕꯅꯤꯅ. ꯑꯗꯨꯝꯇꯪꯗꯤ ꯅꯪ ꯂꯧꯕ ꯀꯩꯁꯨ ꯀꯥꯏꯗꯦꯅ. ꯀꯩꯗꯧꯔꯒꯦ? ꯏꯃꯥꯗꯣ ꯅꯪꯅ ꯆꯠꯂꯒ ꯂꯥꯛꯅꯅꯕ ꯈꯔ ꯍꯥꯏꯌꯨ. ꯑꯩꯒꯤꯁꯦ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯄꯣꯛꯀꯗꯕ ꯃꯥꯜꯂꯤ. ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯆꯪꯉꯝꯃꯒꯦ. ꯑꯗꯨꯃꯥꯏꯅ ꯇꯧꯔꯣ. ꯀꯗꯥꯏꯅꯣ ꯄꯤꯔꯛꯑꯣ ꯐꯤꯁꯤꯡꯗꯣ ꯑꯩ ꯈꯔ ꯐꯧꯕꯤꯔꯝꯃꯒꯦ. ꯁꯤꯗ ꯂꯩꯔꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯔꯣ ꯃꯆꯥꯅꯨꯄꯤ ꯑꯃ ꯃꯁꯝ ꯍꯥꯠꯄꯤꯗꯨꯅ ꯂꯩ. ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯠꯂꯤꯕ ꯁꯝꯁꯤꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯐꯍꯜꯂꯨ. ꯍꯣꯏ ꯏꯃꯥ. ꯀꯔꯤ? ꯍꯣꯏ ꯏꯃꯥ ꯀꯥꯏꯅ? ꯏꯃꯥꯅ ꯐꯍꯜꯂꯣ ꯍꯥꯏꯗꯨꯗꯤ. ꯐꯍꯜꯂꯣ ꯍꯥꯏꯕꯗꯤꯅꯦ ꯐꯍꯟꯒꯅꯣ ꯍꯥꯏꯕ. ꯑꯣ, ꯑꯉꯥꯡꯅꯤ ꯀꯥꯏꯅ. ꯑꯗꯣ ꯏꯃꯥ, ꯀꯩꯅꯣ? ꯍꯣꯔꯦꯟ ꯉꯥ ꯊꯣꯡꯁꯦ. ꯉꯥ ꯊꯣꯡꯁꯦꯕ. ꯅꯍꯥꯟꯃꯨꯛ ꯉꯥ ꯊꯣꯡꯕꯗꯣ ꯌꯥꯝ ꯍꯥꯎꯋꯦꯕ. ꯉꯥꯁꯦ ꯌꯥꯝ ꯇꯣꯏꯅ ꯆꯥꯕ ꯐꯠꯇꯦ. ꯀꯩꯒꯤ? ꯏꯃꯥꯅꯅꯦ ꯐꯠꯇꯦ ꯍꯥꯏꯗꯤ ꯐꯠꯇꯦ. ꯆꯠꯂꯣ, ꯂꯣꯏꯔꯦ. ꯅꯅꯥꯎ ꯅꯨꯄꯤꯗꯣꯝ ꯀꯧꯊꯣꯔꯛꯑꯣ. ꯍꯣꯏ ꯏꯃꯥ. ꯃꯆꯥ ꯑꯃ ꯆꯪꯈꯤꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯃꯃꯨꯛ ꯊꯣꯛꯂꯛꯂꯦ. ꯍꯥꯏꯅ ꯏꯆꯥꯅꯨꯄꯥꯁꯤꯡ ꯑꯁꯤꯅ ꯃꯄꯥ ꯂꯧꯔꯒ ꯃꯁꯛ ꯊꯤꯔꯁꯨ ꯅꯨꯄꯥꯅ ꯅꯨꯄꯤ ꯊꯤꯕ ꯑꯗꯨꯝ ꯈꯪꯈꯤꯅꯤ. ꯏꯆꯥꯅꯨꯄꯤꯁꯤꯡꯁꯤꯅ ꯑꯩ ꯂꯧꯔꯗꯤ ꯐꯕ. ꯑꯩꯁꯨ ꯂꯧꯗ. ꯃꯄꯥ ꯂꯧꯔꯕꯅꯤꯅ ꯊꯤꯔꯦ. ꯍꯌꯦꯡꯋꯥꯏ ꯑꯃꯨꯛ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯗꯅ ꯑꯩꯗꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯄꯥꯈꯠꯂꯤ. ꯊꯔꯣꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯡꯗꯤ ꯃꯌꯨꯝ ꯄꯥꯟꯕ ꯑꯃꯠꯇ ꯈꯪꯗꯦ ꯍꯥꯏꯗꯅ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯍꯥꯏꯅꯒꯗꯧꯔꯤꯕꯅꯤꯅꯦ ꯇꯧꯔꯤꯁꯦ. ꯊꯔꯣ ꯃꯆꯥꯅꯨꯄꯤ ꯑꯃꯗꯨꯒꯤ ꯑꯃꯨꯛ ꯃꯁꯝ ꯍꯥꯠꯄꯤꯔꯗꯨꯅ, ꯀꯩꯅꯣ? ꯅꯁꯝꯁꯤꯕꯨ ꯑꯩꯕꯨ ꯍꯥꯠꯈꯤꯕ ꯀꯨꯏꯗ꯭ꯔꯤꯕꯗꯥꯏꯅꯦ? ꯍꯣꯏ ꯏꯃꯥ. ꯑꯗꯨꯒ ꯑꯁꯨꯛꯌꯥꯝ ꯄꯨꯂꯤꯁꯤꯅ ꯀꯃꯥꯏ ꯇꯧꯔꯤꯕ? ꯑꯋꯥꯡꯒꯤ ꯊꯕꯥꯇꯣꯟꯒ ꯁꯝ ꯐꯣꯏꯅꯔꯨꯏꯕ. ꯅꯪꯗꯤ ꯀꯩꯒꯤ ꯃꯤꯒ ꯁꯝ ꯐꯣꯏꯅꯔꯤꯕ? ꯃꯥꯅ ꯍꯥꯟꯅ ꯈꯠꯅꯕ ꯍꯧꯔꯛꯏꯅꯦ. ꯅꯁꯝꯁꯤꯅꯒ ꯌꯥꯝꯕꯅꯤꯅ ꯁꯝ ꯐꯣꯏꯅꯔꯨꯔꯤꯅꯤꯅꯦ. ꯃꯥꯅ ꯍꯥꯟꯅ ꯐꯣꯏꯕ ꯍꯧꯔꯛꯏꯕ. ꯅꯠꯇꯦ, ꯅꯁꯝꯁꯤꯗ ꯄꯛꯏꯕ ꯃꯌꯥꯝꯁꯤꯅ ꯀꯔꯤꯅꯣ? ꯆꯔꯨꯗ ꯁꯥꯟꯅꯔꯨꯕꯒꯤ ꯌꯨꯝ ꯁꯥꯔꯒ. ꯄꯦꯜꯂꯕꯅꯤ ꯑꯩꯗꯤ. ꯑꯗꯣ ꯇꯞꯅ ꯍꯥꯠꯂꯨꯕ ꯏꯃꯥ, ꯅꯥꯏꯌꯦꯕ. ꯑꯁꯨꯛ ꯇꯞꯅ ꯍꯥꯠꯂꯤꯁꯤꯕꯨ. ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯥꯏ. ꯂꯣꯏꯔꯦ. ꯌꯥꯔꯦ ꯆꯪꯉꯣ. ꯍꯣꯏ ꯏꯃꯥ. ꯂꯥꯏꯔꯤꯛ ꯄꯥꯎꯀꯣ. ꯄꯥꯒꯦ. ꯋꯥꯍꯩ ꯑꯃ ꯁꯪꯉꯤ ꯇꯧꯔꯤꯁꯦ. ꯇꯥꯟꯖꯥꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯃ ꯆꯦꯟꯊꯣꯔꯛꯇꯨꯅ, ꯏꯃꯥ. ꯀꯩꯗꯧꯔꯒꯦ? ꯇꯥꯆꯧꯅ ꯈꯠꯅꯕ ꯍꯧꯔꯛꯏꯕ. ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯇꯨꯃꯤꯟꯅ ꯂꯩꯌꯨ, ꯆꯠꯂꯣ. ꯂꯥꯏꯔꯤꯛ ꯄꯥꯎꯆꯣ, ꯆꯠꯂꯣ. ꯂꯥꯏꯔꯤꯛ パꯅꯤꯡꯗꯦ. ꯑꯗꯨꯗꯤ ꯀꯩꯗꯧꯅꯤꯡꯉꯤ? ꯁꯥꯟꯅꯅꯤꯡꯉꯤ. ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯁꯥꯟꯅꯕꯗꯣ ꯄꯦꯟꯗ꯭ꯔꯤꯕꯣ? ꯄꯦꯟꯗꯦ. ꯄꯦꯟꯗꯦ ꯀꯥꯏꯅ? ꯏꯃꯥ, ꯁꯥꯟꯅꯔꯨꯔꯒꯦ. ꯃꯁꯤ ꯐꯨꯔꯛꯇꯅꯅꯦ ꯅꯄꯥ ꯂꯥꯛꯑꯒ ꯍꯥꯏꯗꯣꯔꯛꯇ꯭ꯔꯤꯉꯩꯗꯅꯦ ꯊꯨꯅ ꯂꯥꯏꯔꯤꯛ ꯄꯥꯎꯆꯣ, ꯆꯠꯂꯣ. ꯃꯆꯥꯅꯨꯄꯥꯗꯨ
ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯦꯟꯁꯤꯟꯈꯤ꯫ ꯊꯔꯣꯅ ꯑꯌꯨꯛꯇꯒꯤ ꯉꯥꯡꯅꯔꯛꯄꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯊꯣꯔꯛꯑꯅꯤ꯫ ꯃꯤꯠꯁꯦ ꯉꯥꯛꯇ ꯎꯏꯁꯤꯜꯂꯒ ꯎꯏꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯍꯦꯛ ꯁꯪꯗꯦ꯫ ꯃꯈꯣꯏ ꯃꯌꯥꯝꯁꯦ ꯉꯥꯡꯅꯕꯗ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯤꯅ ꯆꯥꯎꯔꯛꯇꯣꯏꯁꯤꯕꯨ ꯀꯔꯝ ꯀꯥꯟꯗꯅꯣꯕ? ꯑꯣꯟꯊꯣꯛꯅ ꯊꯨꯅ ꯆꯥꯎꯍꯟꯅꯤꯡꯈ꯭ꯔꯦꯗ꯫ ꯉꯥꯏꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦꯕ ꯏꯁꯥꯁꯦ꯫ ꯅꯍꯥꯟꯋꯥꯏ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗꯗꯤ ꯁꯨꯃꯥꯏꯅ ꯏꯆꯥ ꯃꯌꯥꯝ ꯑꯃ ꯄꯣꯛꯀꯅꯤ ꯍꯥꯏꯕꯒ ꯈꯜꯂꯨꯗꯦ꯫ ꯏꯇꯥꯁꯤꯡꯅ ꯍꯪꯂꯛꯄꯗ ꯑꯩꯗꯤ ꯑꯃ ꯑꯅꯤꯗꯒꯤ ꯍꯦꯟꯅ ꯄꯣꯛꯑꯣꯏ ꯀꯥꯏꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯏꯆꯥ 9 ꯁꯨꯗꯧꯔꯦ꯫ ꯃꯆꯥ ꯌꯥꯎꯕ ꯉꯝꯗ꯭ꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯀꯃꯥꯏꯅꯕꯨ ꯇꯧꯕꯅꯣ ꯈꯪꯗꯦ꯫ ꯑꯩꯅ ꯄꯣꯛꯇ ꯄꯣꯛꯏ꯫ ꯑꯩꯁꯦ ꯆꯥꯕꯣꯛ ꯐꯕꯤ ꯑꯣꯏꯅ ꯇꯧꯔꯗꯅ ꯑꯣꯛꯀ ꯑꯣꯏꯔꯗꯤ ꯑꯩꯁꯦ ꯌꯥꯝ ꯁꯤꯠꯇꯧꯕꯖꯥꯠꯅꯤ꯫ ꯃꯄꯨꯅ ꯂꯣꯏꯅꯤꯡꯗꯧꯕ ꯑꯣꯛꯅꯤ ꯑꯣꯏꯗꯣꯏꯁꯦ꯫ ꯇꯟꯖꯥꯗꯨꯗ ꯃꯄꯨꯔꯣꯏꯕ ꯊꯧꯕ ꯍꯜꯂꯛꯇꯨꯅ ꯍꯥꯏ ꯊꯔꯣ, ꯊꯕꯛ ꯍꯜꯂꯛꯄꯤꯔꯦꯗꯅ꯫ ꯊꯕꯛ ꯍꯜꯂꯛꯄ ꯂꯥꯏꯔꯤꯅꯦ, ꯅꯪ ꯇꯧꯏꯁꯤꯕꯨ ꯀꯩꯅꯣ? ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯁꯤꯗꯒ ꯐꯝꯃ ꯂꯩꯊꯣꯛꯇꯅ꯫ ꯀꯥꯏꯗꯒꯤ ꯐꯝꯕꯅꯣ? ꯍꯧꯖꯤꯛ ꯈꯛꯇ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯣꯏꯗ ꯉꯥꯏꯔꯤ꯫ ꯍꯜꯂꯛꯄꯒ ꯏꯁꯧ ꯂꯥꯡꯉꯤꯗꯨꯕꯨ ꯀꯩꯅꯣ? ꯂꯥꯡꯗ꯭ꯔꯗꯤ ꯀꯩꯅꯣ? ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯃꯊꯤꯅꯤꯡꯉꯛꯑꯕꯣ? ꯍꯥꯏꯔꯨꯔꯒ ꯅꯨꯄꯤ ꯍꯥꯏꯕ ꯇꯥꯕꯅꯤ ꯃꯈꯣꯏ ꯇꯥꯃꯣꯒꯤ ꯃꯑꯣꯡꯗꯨꯅ꯫ ꯅꯠꯇꯦ, ꯑꯉꯥꯡꯗꯣ ꯁꯥꯟꯅꯍꯜꯂꯁꯨ ꯃꯁꯥ ꯅꯥꯟꯅ ꯊꯝꯕ ꯀꯩꯗꯧꯒꯦ? ꯀꯩꯗꯧꯔꯒꯦ? ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ? ꯀꯅꯥꯝꯇꯅ ꯍꯥꯏꯔꯛꯄ ꯅꯠꯇꯦ, ꯏꯃꯤꯠꯁꯤꯅ ꯎꯔꯛꯏꯕ꯫ ꯀꯩꯅꯣꯅꯦ ꯑꯩꯕꯣ? ꯋꯥꯈꯜꯒ ꯑꯝꯇ ꯏꯇꯥ ꯇꯥꯗ꯭ꯔꯦ꯫ ꯅꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯗꯣ ꯏꯃꯣꯠ ꯃꯣꯠꯈꯩ ꯃꯌꯥꯝ ꯃꯔꯛꯇ ꯁꯥꯟꯅꯍꯧꯏ꯫ ꯀꯩꯅꯣꯅꯦ ꯊꯣꯏꯕꯤꯕꯣ? ꯍꯣꯏꯅꯦ, ꯅꯠꯇꯦ ꯃꯤꯅ ꯀꯩ ꯈꯟꯗꯣꯔꯤꯒꯦꯕ? ꯃꯆꯥꯁꯤꯡꯁꯤꯕꯨ ꯁꯨꯡꯌꯦꯡ ꯌꯦꯡꯁꯤꯟꯕꯤꯗꯕ ꯃꯃꯥ ꯃꯄꯥ ꯃꯥꯜꯂꯣꯏꯗ꯭ꯔꯣ? ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯍꯟꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯃꯤꯅ ꯋꯥ ꯉꯥꯡꯅꯕ ꯊꯕꯛꯁꯦ ꯅꯪ ꯍꯦꯛꯇ ꯁꯤꯟꯅꯦꯕ꯫ ꯇꯥꯃꯣꯅ ꯆꯪꯉꯛꯄꯗ ꯀꯣꯛ ꯀꯧꯁꯤꯟꯕꯤꯔꯛꯄ ꯌꯥꯗ꯭ꯔꯣ? ꯀꯧꯔꯤꯕꯅꯦ ꯑꯩꯁꯨ, ꯆꯪꯉꯛꯑꯣ ꯍꯥꯏꯕ ꯌꯥꯗꯦ꯫ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯃꯅꯥꯁꯨ ꯀꯟꯕꯅꯤ꯫ ꯍꯣꯏꯅꯦ, ꯁꯥꯟꯅꯕꯗꯨꯗꯤ ꯁꯥꯟꯅꯖꯔꯁꯅꯨ, ꯑꯗꯨꯗ ꯃꯣꯠꯄꯗꯣ ꯑꯗꯨꯒꯤ ꯍꯥꯏꯕꯅꯤ꯫ ꯑꯩꯁꯨꯅꯦ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯁꯦ ꯂꯣꯏꯔꯒꯅꯤ ꯅꯆꯥ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯏꯔꯨꯕꯨ ꯂꯨꯖꯕꯋꯣ ꯃꯈꯣꯡ ꯃꯈꯨꯠꯄꯨ ꯍꯥꯝꯕꯋꯣ ꯃꯁꯝ ꯂꯣꯏꯅ ꯍꯥꯠꯇꯅ ꯐꯤꯔꯣꯜ ꯑꯁꯨꯕ ꯁꯦꯠꯇꯅ ꯉꯁꯥꯏꯗꯒꯤ ꯍꯣꯠꯅꯔꯒ ꯂꯥꯏꯔꯤꯛ ꯂꯣꯏꯅ ꯄꯥꯍꯜꯂꯒ ꯊꯝꯃꯤꯕ꯫ ꯃꯁꯤꯒꯤ ꯃꯊꯛꯁꯤꯗ ꯏꯁꯥꯁꯤꯁꯨ ꯂꯨꯝꯕꯅ ꯂꯣꯏꯔꯕ꯫ ꯃꯗꯨꯒꯤ ꯑꯉꯥꯡꯗꯨꯅ ꯀꯃꯥꯏꯅ ꯆꯤꯊꯔꯝꯃꯤꯅꯣ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ꯫ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ꯫ ꯃꯗꯨꯒꯤ ꯑꯉꯥꯡꯗꯨꯃꯅꯦ ꯑꯗꯨꯝ ꯆꯤꯊꯔꯒ ꯂꯩꯔꯕꯅꯤ꯫ ꯆꯠꯂꯣ ꯑꯝꯇ ꯂꯧꯁꯤꯜꯂꯨꯆꯣ꯫ ꯑꯩ ꯉꯝꯃꯔꯣꯏꯌꯦ, ꯏꯁꯥꯁꯦ ꯌꯥꯝ ꯂꯨꯝꯃꯦ꯫ ꯃꯈꯣꯏ ꯇꯥꯃꯣ ꯂꯧꯔꯨꯆꯣ꯫ ꯑꯩꯅ ꯀꯧꯕꯗ ꯂꯥꯛꯑꯣ ꯌꯥꯗꯦꯃꯤ ꯅꯪꯕꯣ꯫ ꯏꯁꯥꯁꯦ ꯂꯨꯝꯃꯦꯕ꯫ ꯂꯝꯕꯤꯗ ꯏꯆꯥ ꯄꯣꯛꯂꯛꯑꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯁꯟꯁꯨ ꯅꯠꯇꯦ ꯑꯩꯗꯤ꯫ ꯑꯁ ꯄꯦꯜꯂꯕꯅꯤꯍꯦ꯫ ꯃꯄꯥ ꯅꯠꯇ꯭ꯔꯣ, ꯉꯝꯅꯅꯕ ꯂꯧꯔꯛꯑꯣ꯫ ꯈꯪꯒꯅꯤ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ, ꯐꯨꯒꯦꯕ꯫ ꯐꯨꯔꯨꯅꯨꯀꯣ, ꯅꯤꯡꯉꯥꯏ ꯌꯥꯝꯅ ꯀꯟꯕꯅꯤ꯫ ꯑꯃꯨꯛ ꯊꯦꯝꯕ ꯉꯝꯃꯔꯣꯏ꯫ ꯊꯧꯕꯗꯣ ꯃꯆꯥ ꯂꯧꯁꯤꯟꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯩꯁꯨꯅꯦ ꯏꯆꯥꯁꯤꯡꯁꯦ ꯐꯅ ꯌꯥꯝꯅ ꯆꯤꯊ ꯅꯥꯟꯊꯗꯅꯕ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯍꯦꯛꯇ ꯌꯥꯗꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯧꯕ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤ ꯂꯧꯁꯤꯟꯗꯨꯅ ꯆꯪꯂꯛꯏ꯫ ꯊꯣꯏꯕꯤꯗꯨ ꯋꯥ ꯋꯥ ꯀꯞꯇꯨꯅ ꯆꯪꯂꯛꯏ꯫ ꯊꯔꯣꯅ ꯃꯗꯨ ꯎꯕꯗ ꯑꯩꯅ ꯐꯨꯒꯅꯨ ꯍꯥꯏꯔꯒ ꯑꯃꯨꯛ ꯐꯨꯕꯤꯔꯕ꯭ꯔꯣ? ꯍꯩ, ꯐꯨꯕ ꯅꯠꯇꯦ, ꯐꯨꯗꯅ ꯍꯦꯛꯇ ꯀꯞꯄ ꯌꯥꯕ꯭ꯔꯣ? ꯅꯆꯥꯅꯨꯄꯤꯒꯤ ꯃꯑꯣꯡ ꯅꯪꯅ ꯍꯦꯟꯅ ꯈꯪꯉꯤꯗꯨꯅꯤ꯫ ꯁꯨꯛꯐꯨ ꯐꯨꯗꯅ ꯃꯥꯅ ꯍꯥꯟꯅ ꯀꯞꯈ꯭ꯔꯤꯁꯦ ꯀꯌꯥꯗ ꯍꯩꯔꯤꯕ ꯑꯉꯥꯡꯅꯣ ꯌꯦꯡꯉꯨ꯫ ꯃꯥꯒꯤ ꯗꯞꯁꯦ ꯄꯨꯔꯥ ꯅꯪꯅꯤ ꯊꯔꯣ꯫ ꯍꯦꯔꯥ, ꯑꯩꯉꯣꯟꯗꯒ ꯇꯥꯏꯁꯤꯜꯂꯛꯀꯅꯨꯗ꯫ ꯇꯥꯏꯁꯤꯟꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦꯍꯦ꯫ ꯊꯔꯣ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯆꯥ ꯊꯣꯏꯕꯤ, ꯅꯪ ꯄꯥꯕꯅ ꯐꯨꯗꯅ ꯀꯞꯄꯤꯔꯣ? ꯊꯣꯏꯕꯤꯗꯨ ꯍꯣꯏ ꯍꯥꯏꯅ ꯃꯉꯛ ꯅꯣꯝꯃꯤ꯫ ꯑꯦ, ꯅꯪꯗꯤ ꯀꯔꯤꯒꯤ ꯐꯨꯗꯅ ꯀꯞꯄꯤꯕ? ꯄꯥꯕꯅ ꯐꯨꯅꯤ ꯍꯥꯏꯅ꯫ ꯍꯩꯔꯦꯅꯦ ꯅꯪ꯫ ꯁꯦ ꯃꯈꯣꯡ ꯃꯈꯨꯠꯇꯣ ꯍꯥꯟꯅ ꯑꯝꯇ ꯍꯥꯝꯗꯣꯛꯄꯤꯌꯨ꯫ ꯍꯣꯏ, ꯑꯗꯣ ꯃꯅꯨꯡꯗ ꯂꯥꯡꯗꯅ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯑꯝꯇ ꯆꯪꯉꯒ ꯆꯩꯔꯨꯆꯣ꯫ ꯍꯣꯏ ꯍꯣꯏ꯫ ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯊꯔꯣꯁꯨ ꯃꯤꯔꯣꯜꯂꯤꯕ ꯃꯆꯥꯗꯨ ꯎꯅꯔꯝꯃꯤ, ꯃꯆꯥꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯝꯃꯤ꯫ ꯃꯆꯥ ꯄꯣꯛꯄꯗꯒꯤꯗꯤ ꯊꯔꯣꯒꯤ ꯃꯃꯥ ꯊꯝꯕꯥꯜꯁꯨ ꯂꯥꯛꯇꯨꯅ ꯌꯨꯝꯗꯨꯗ ꯂꯩꯔꯔꯦ꯫ ꯁꯦꯁꯦ, ꯆꯥꯛꯁꯦ ꯁꯥꯔꯤꯉꯩꯗ ꯆꯥꯔꯣ꯫ ꯍꯣꯏ ꯃꯥ, ꯑꯗꯣ ꯏꯃꯥꯗꯤ ꯆꯥꯔꯕꯣ? ꯆꯥꯗ꯭ꯔꯤ, ꯍꯣꯔꯦꯟ ꯆꯥꯔꯒꯦ꯫ ꯍꯧꯖꯤꯛ ꯆꯥꯍꯧꯔꯣꯗꯅ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯅꯦ ꯑꯉꯥꯡꯁꯤꯡꯒ ꯄꯨꯟꯅ ꯆꯥꯔꯒꯦ꯫ ꯑꯉꯥꯡꯁꯤꯡꯒ ꯆꯥꯕꯗꯣ ꯆꯥꯐꯝ ꯈꯪꯉꯣꯏꯗ ꯏꯃꯥ꯫ ꯈꯪꯅꯤꯗ, ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯃꯥꯗꯤ ꯆꯥꯈ꯭ꯔꯕꯣ ꯏꯃꯥ? ꯆꯥꯈ꯭ꯔꯕꯅꯤ ꯆꯥꯈ꯭ꯔꯕꯅꯤ, ꯊꯕꯛꯄꯨ ꯆꯠꯂꯝꯃꯅꯤ꯫ ꯐꯔꯦ ꯐꯔꯦ꯫ ꯑꯗꯣ ꯏꯕꯦꯝꯃ, ꯏꯃꯥ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯀꯩꯅꯣ ꯏꯃꯥ? ꯅꯆꯥꯁꯤ ꯍꯟꯗꯛꯀꯤꯁꯤꯅ ꯂꯣꯏꯁꯤꯜꯂꯣꯀꯣ꯫ ꯍꯣꯏ ꯃꯥ, ꯂꯣꯏꯔꯗꯕꯅꯤ꯫ ꯀꯨꯏꯔꯦ, ꯅꯆꯥ 4 ꯁꯨꯅ ꯄꯣꯛꯂꯛꯄ ꯑꯁꯤꯗꯒꯤꯅꯤ ꯅꯪꯅ ꯂꯣꯏꯔꯗꯣꯏꯅꯤ ꯂꯣꯏꯔꯗꯣꯏꯅꯤꯅ ꯍꯥꯏꯔꯛꯏꯁꯦ꯫
ꯏꯃꯥꯁꯤꯃ ꯍꯟꯗꯛꯇꯤ ꯑꯁꯦꯡꯕꯃꯛꯀꯤ ꯂꯣꯏꯔꯗꯕꯅꯤ. ꯂꯣꯏꯁꯜꯂꯣ. ꯏꯃꯥ ꯃꯊꯪꯒꯗꯤ ꯁꯦꯕꯥ ꯇꯧꯕ ꯂꯥꯛꯄ ꯉꯝꯒꯗꯕ ꯃꯥꯟꯗꯦ. ꯌꯥꯝ ꯁꯣꯜꯂꯅꯤ. ꯄꯣꯔꯣꯏꯌꯦ, ꯂꯣꯏꯔꯅꯤ. ꯌꯦꯡꯉꯣꯏ, ꯏꯃꯥ ꯋꯥ ꯍꯥꯏꯒꯦ. ꯅꯪ ꯍꯧꯖꯤꯛ ꯆꯍꯤ ꯌꯥꯝꯅ ꯅꯧꯔꯤꯕ ꯅꯠꯇꯦ. ꯍꯧꯖꯤꯛ ꯅꯆꯥ ꯑꯄꯤꯛꯄ ꯆꯦꯟꯕ ꯃꯇꯝꯁꯨ ꯅꯠꯇꯦ. ꯏꯆꯥꯁꯦ ꯄꯣꯛꯅꯤꯡꯂꯤꯅꯦ ꯍꯥꯏꯅ ꯄꯪꯄꯣꯛꯇ ꯄꯣꯛꯄ ꯌꯥꯕꯁꯨ ꯅꯠꯇꯦ. ꯍꯣꯏ, ꯑꯉꯥꯡ ꯌꯥꯝꯅ ꯄꯣꯛꯂꯤꯕꯁꯤꯕꯨꯗꯤ ꯌꯥꯝꯅ ꯐꯩ. ꯑꯗꯨꯕꯨ ꯏꯃꯨꯡꯒ ꯆꯥꯅꯕ ꯍꯥꯏꯕ ꯑꯃ ꯂꯩ. ꯁꯦꯟꯊꯣꯛ ꯂꯝꯕꯤꯗꯤ ꯐꯖꯅ ꯂꯩꯇꯅ ꯄꯣꯛꯄ ꯌꯥꯕ ꯅꯠꯇꯦ. ꯍꯧꯖꯤꯛ ꯅꯈꯣꯏꯅ ꯐꯅ ꯍꯣꯠꯅꯗꯨꯅ ꯄꯩꯁꯥ ꯇꯥꯜꯂꯕꯁꯨ ꯂꯩꯔꯤꯕ ꯐꯤꯕꯝꯗꯨꯗꯤ ꯑꯉꯥꯡꯁꯤꯡꯁꯦ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯄꯥꯛ ꯉꯝꯒꯗꯕ ꯅꯠꯇꯦ. ꯑꯉꯥꯡꯁꯤꯡꯁꯦ ꯃꯁꯨꯡ ꯃꯃꯥꯟꯅꯕꯁꯤꯡꯒ ꯇꯤꯟꯅꯕꯗ ꯄꯦꯟꯗꯕ ꯈꯔ ꯑꯗꯨꯝ ꯂꯩꯔꯛꯀꯅꯤ. ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯅꯪ ꯅꯁꯥ ꯌꯥꯝꯅ ꯁꯣꯛꯀꯅꯤꯀꯣ. ꯍꯣꯏ ꯏꯃꯥ, ꯐꯔꯦ, ꯆꯥꯛꯇꯨ ꯐꯖꯅ ꯆꯥꯔꯣ. ꯑꯩꯁꯨꯅꯦ ꯑꯉꯥꯡꯁꯤꯡꯗꯣ ꯑꯝꯇ ꯄꯤꯖꯅꯕ ꯇꯧꯔꯨꯈꯤꯒꯦ. ꯃꯃꯥ ꯊꯝꯕꯥꯜꯁꯨ ꯊꯣꯛꯈ꯭ꯔꯦ. ꯊꯥꯔꯣꯅ ꯏꯃꯥꯅ ꯍꯥꯏꯁꯦ ꯌꯥꯝ ꯆꯨꯝꯃꯤ. ꯈꯔ ꯌꯥꯝꯃꯤꯉꯩꯁꯤꯗ ꯇꯣꯛꯍꯧꯕꯅ ꯐꯔꯅꯤ. ꯅꯠꯇ꯭ꯔꯗꯤ ꯁꯣꯏꯗꯅ ꯀꯩꯅꯣꯝ ꯇꯧꯕ ꯇꯥꯔꯦ. ꯏꯆꯥꯁꯤꯡꯁꯦ ꯆꯥꯎꯕ ꯂꯣꯏꯗꯅ ꯃꯃꯥ ꯑꯩ ꯁꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦ. 9 ꯍꯥꯏꯁꯦ ꯑꯗꯨꯝ ꯌꯥꯔꯦꯗ. ꯌꯥꯝ ꯊꯤꯅ ꯌꯥꯝꯕꯁꯨ ꯅꯠꯇꯦ. ꯑꯗꯨꯅ ꯃꯁꯤꯗ ꯇꯣꯛꯍꯧꯔꯒꯦ.